Kege Moirang Leipakni Ibudau Thangjing Laikoldagi Pena Isaina Mang Thaduna Yakairol Busaglakpa Horakli Yakai Isai Konjelna Maikai Mari Sungdai Nipalda Malang Ipom Lakta Tinduna Moirang Leipak Pumbada Tapna Sandokri Laiden Laba Yawole Kwakilan Bau Silakli Sajik Masong Nem Kiduna Thaba Mamai Wairagli Asum Tauna Thabum Amakara Helap Haujinkre Inga Ingelgi Matam Haibaduni Ayuk Yenda Anganbada Kege Ngamiroi Kayana Wagai Hida Butong Loktak Patta Taduna Magi Lu Lang Kainari Kana Amana Luda Ngayam Jangnam Bagi Haraunari Aduga Kana Amana Langda Ngadap Ngati Kara Jangnam Bagi Machinda Porok Sonari Nupa Amana Hera Kari Dawni Haibagi Sibo Sina Kari Kana Duba Aina ngasi sauninglaktana lang kasi luina thadattana ko Kege pakhang sakhenba moirang piba changkhonba koloi mingna wattaba yenglaga nungonba nuja kayana mitafam manja kauba laira adon machaduna magi mallaba hi aduda tong higi nauna ipom naina hon mana hek lang thakba thamang khonggi khongjil tamna mathanta hi honjilakle phumdi soiren mathak aseda Tha Jamana Mapung Phana Ngalingai Ahing Mana Taidringai Lairembi Ama Thorak Lami Matanta Haina Humna Jagoi Sarami Adubu Amam Angan Sinakraba Ithaki Ipom Sahum Panglabada Khoyum Magi Haunasa Swai Hekta Chikmangkre Manja Hi Holi Jorok Toba Makoladuna Tungkhun Taliba Kaujeng Haro Singbu Khomlen Mikap Hogdokpaga Chap Hek Manarari Khongjil Dalairiba Phumdidu Tamna Hi Honjili Mana Thumlam Balang Adukai Nga Kharadi Changlami Madubu Tungol Aduda Hapchili Himai Heklai Thorakpaga Kege Chanu Lawonbi Sabana Ngaroi Saban Ngamjabi Ingna Yengle Ingna Lembi Udragana Khoirangba Uragana Nungonba Koloi Mingna Lainam Chaubi Lainam Henbi Singelgum Sajibu Thana Ngamjabi Laihausana Minglenbi Mathanatana Hi Adubu Hontorakle Patki Padyai Aduda Makoy ani higa hiyokne Laihausana magi thamoi lakanungda manjagi mami chauna tai adubu pakhang manadi Laihausana gi matangda karisu thoine hena khallude ichamchamna champutkumna mitmangda toina uba loktakum pamel magi phairada chumna satli boitaningduna leirami Laihausana mapukning adu nungole midyeng adunadi manjada yengdabadi sa lona yengjari Thamoina khoidaba mangonda lona yengbani manja makade yenglingai makhutta pairiba nau aduma honbu pungkaw kawrure manja mamai phat laithorakpada Laihausana bu uraduna Laihausana nangoire kainu tawriduna padyai sida hidu lupatari ni he wahai sida Laihausana na wakhal khangta hek taraklami mamai mamitto koirei leiduna aima aina leirise padyai dani ko Manja hidu machi khazik lengduna Ayuk anta sida nangbu kadom lagi no Ta manja Imaga aiga ngaranga hingdo Lautang sangda lekpa Aina hauji yumda kaba Adudi ka kroyadro Swaida mu panduna lairisiba Laihausana na khumi Asomdagi thambal kara heksira haina khaliba Thambal bu salamgadrane Satli Ado ta manja nangna khara hekpiyo Aidi nga kai kadaba yamna wali ei hi honto eko manja hi honto ki Laihausana na manja bu yengna haija howe Karino pano siba ingit iranga amata khangdaba siba aina tawriba irangse mangonda ne haibenida he oida thambaga amata he oi nangni hektuna aingonda pirakchi phawba ai lawroiba Masu hitang pamtam na hi hondokre Kege Moirang Leipakta Jingu Laibau Chenbi Sarik Pungjau Paibi Khomlen Mangjal Thabi Hemam Sagaida Ongduna Jingu Lai Amadi Miyamgi Thaugal Tauribi Amaibi Thagoi Miyamna Ima Thagoi Hairaga Hena Sakna Sonariba Nupi Asina Maunaha Nupi Amada Asumna Hairi Lu Kraba Potni Thainagi Oiba Wari Wakong Tigat Bahaibase Yamna Lui Aduga Amaromda Thajanaba Maikaisu Yamna Yami
ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯂꯣꯛꯇꯥꯛ ꯄꯥꯠꯁꯦ ꯑꯗꯨꯉꯩ ꯆꯤꯡꯎ ꯊꯥꯡꯖꯤꯡꯅ ꯏꯔꯣꯜ ꯅꯨꯡꯗ ꯂꯣꯠꯄꯗ ꯂꯥꯏ ꯌꯥꯝꯅ ꯇꯥꯛꯏ ꯍꯥꯏꯗꯨꯅ ꯄꯥꯠ ꯑꯁꯤꯕꯨ ꯂꯣꯛꯇꯥꯛ ꯄꯥꯠ ꯍꯥꯏꯅ ꯀꯧꯅꯩꯗꯣ꯫ ꯃꯧ ꯅꯍꯥ ꯅꯨꯄꯤꯗꯨꯅ ꯍꯪꯉꯤ, ꯏꯃꯥꯕꯨꯗꯤ ꯑꯩꯅ ꯊꯥꯖꯩꯗ, ꯑꯗꯨꯗ ꯑꯩꯅ ꯍꯥꯟꯅ ꯑꯇꯣꯞꯄ ꯃꯐꯝ ꯈꯔꯗ ꯆꯠꯇꯨꯅꯁꯨ ꯌꯦꯡꯂꯨꯔꯕꯗ ꯃꯈꯣꯏꯅꯗꯤ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯑꯉꯥꯡ ꯑꯃ ꯌꯥꯎꯕ ꯉꯝꯒꯅꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯏꯃꯥ ꯑꯃꯠꯇ ꯌꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯁꯦ ꯂꯥꯛꯂꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯦ ꯃꯁꯤꯗꯅꯦ ꯅꯪꯅꯦ ꯑꯩꯒꯤ ꯁꯪꯒꯥꯏꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯑꯣ, ꯏꯃꯥ ꯇꯧꯕꯤꯒꯦ, ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯗꯨꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ꯫ ꯐꯅꯤ ꯏꯃꯥ, ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯌꯧꯖꯈ꯭ꯔꯣ꯫ ꯅꯨꯄꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯕ, ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯆꯍꯤ 12 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯂꯥꯏ ꯇꯨꯡꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯉꯟꯅ ꯑꯁꯤꯒꯨꯝꯕ ꯂꯝꯕꯤ ꯑꯁꯤꯗ ꯈꯣꯡꯗꯥꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯆꯦꯟꯕ ꯂꯥꯏꯕꯥꯎ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕ ꯑꯣꯏꯔꯦ꯫ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯌꯥꯝꯅ ꯊꯥꯖꯅꯩ꯫ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯥꯟꯖꯥ ꯃꯈ꯭ꯋꯥꯡꯗ ꯇꯨꯡꯒꯣꯜ ꯑꯗꯨ ꯌꯦꯞꯇꯨꯅ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯤ꯫ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯥꯏꯒꯤ ꯁꯪꯂꯦꯟ ꯑꯗꯨꯗꯅ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ ꯂꯩꯔꯤ꯫ ꯃꯥꯟꯖꯥ ꯍꯥꯏꯐꯦꯠ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯃꯥꯆꯧꯕꯤꯅ ꯉꯥꯃꯨ ꯍꯥꯏꯕꯗꯣ ꯑꯩꯅ ꯐꯥꯔꯛꯑꯕꯅꯤ꯫ ꯊꯥꯒꯣꯏ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇꯨꯅ, ꯀꯌꯥꯝꯕꯨ ꯌꯥꯝꯒꯦ ꯑꯩ ꯌꯦꯡꯒꯦꯁꯦ, ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯠ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯟꯖꯥ ꯇꯨꯡꯒꯣꯜꯗꯨ ꯂꯧꯊꯣꯛꯂꯝꯕꯅꯤ꯫ ꯃꯃꯥꯆꯧꯕꯤꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯁꯣꯏꯔꯦ ꯐꯠ ꯑꯃꯨꯛ ꯆꯠꯊꯣꯛꯏ꯫ ꯊꯥꯒꯣꯏꯅ, ꯀꯩꯗꯧꯔꯒꯦ? ꯃꯥꯟꯖꯥꯅ ꯃꯈꯣꯜꯗꯨ ꯇꯞꯊꯗꯨꯅ, ꯉꯀ꯭ꯔꯥ ꯌꯥꯎꯏ, ꯉꯀ꯭ꯔꯥ ꯃꯆꯥ ꯑꯃ꯫ ꯍꯦꯔꯥ, ꯅꯪ ꯁꯨꯕ ꯀꯔꯤꯒ ꯃꯥꯜꯂꯨꯔꯦ? ꯏꯃꯨꯡꯗꯅꯦ ꯅꯆꯟꯅꯨꯄꯤ ꯂꯩꯔꯝꯒꯅꯤ, ꯃꯥꯕꯨ ꯑꯣꯏꯅ ꯀꯧꯊꯣꯛꯎ, ꯃꯉꯣꯟꯗ ꯄꯤꯔꯝꯃꯨ꯫ ꯍꯣꯏ ꯃꯥꯆꯧꯕꯤ꯫ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯏ꯫ ꯇꯥꯔꯤ ꯑꯗꯨꯗ ꯐꯝꯊꯩ, ꯑꯗꯨꯒ ꯀꯧꯏ, ꯂꯥꯡꯂꯦꯟ, ꯃꯄꯥꯟ ꯑꯝꯇ ꯊꯣꯔꯛꯑꯣꯍꯦ꯫ ꯂꯥꯡꯂꯦꯟꯗꯨ ꯐꯠ ꯊꯣꯛꯂꯛꯏ꯫ ꯃꯕꯨꯡꯒꯤ ꯅꯥꯛꯇ ꯁꯠ ꯐꯝꯊꯗꯨꯅ, ꯉꯥ ꯐꯥꯔꯨꯏꯔꯣ ꯇꯥꯆꯧ? ꯐꯥꯔꯨꯏꯅꯤꯅꯦ, ꯉꯀ꯭ꯔꯥꯒ ꯌꯥꯎꯏ, ꯉꯥ ꯆꯥꯅꯤꯡꯕ꯭ꯔꯣ? ꯃꯃꯥ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯇꯨꯅ ꯇꯞꯅ ꯍꯥꯏ, ꯆꯥꯕꯕꯨꯗꯤ ꯆꯥꯅꯤꯡꯉꯦꯕ, ꯑꯗꯣ ꯏꯃꯥꯁꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ, ꯆꯥꯃꯤꯟꯅꯁꯦ꯫ ꯑꯗꯨꯁꯨ ꯌꯥꯏ꯫ ꯌꯥꯅꯤ, ꯅꯪꯗꯤ ꯆꯥꯕꯩꯅꯦꯕꯨ ꯍꯥꯏꯔꯗꯤ꯫ ꯃꯥꯆꯧꯕꯤꯒꯤ ꯉꯥꯌꯣꯛꯄ ꯆꯐꯨ ꯑꯃ ꯂꯩꯗꯥꯏꯅꯦ, ꯑꯗꯣꯝꯇ ꯄꯨꯊꯣꯔꯛꯑꯣ꯫ ꯂꯥꯡꯂꯦꯟꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯉꯥꯌꯣꯛ ꯆꯐꯨ ꯑꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯁꯤꯗ ꯂꯩꯔꯦ꯫ ꯉꯥꯃꯨ ꯈꯔ ꯐꯥꯔꯛꯄꯅꯦ, ꯃꯥꯆꯧꯕꯤꯗ ꯄꯤꯒꯦ ꯇꯧꯕ꯫ ꯃꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯎꯁꯤꯟ ꯌꯥꯝ ꯁꯤꯟꯅꯗꯥꯏꯅꯦ? ꯃꯈꯨꯠ ꯑꯗꯨꯅ ꯇꯨꯡꯒꯣꯜ ꯃꯅꯨꯡꯗ ꯍꯨꯝꯗꯨꯅ ꯉꯥꯃꯨ ꯂꯧꯊꯣꯛꯏ꯫ ꯌꯥꯎꯗ꯭ꯔꯦ, ꯁꯤꯈꯩ ꯑꯣꯏꯔ ꯃꯥꯜꯂꯦ, ꯄꯨꯁꯟꯈ꯭ꯔꯣ, ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯂꯥꯛꯎꯀꯣ꯫ ꯌꯨꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯥꯎꯅꯐꯝ ꯂꯩ꯫ ꯑꯗꯣꯝꯗ ꯆꯠꯇꯨꯅ ꯃꯃꯥꯆꯧꯕꯤꯗ ꯌꯦꯡꯗꯨꯅ, ꯃꯥꯆꯧꯕꯤ, ꯑꯩꯅ ꯉꯥꯃꯨ ꯐꯥꯕꯤꯕꯒꯤ ꯁꯦꯜ ꯄꯤꯒꯗꯕꯅꯤꯀꯣ, ꯂꯦꯝꯅ ꯂꯧꯕꯒ ꯌꯥꯔꯣꯏ꯫ ꯃꯌꯨꯝꯂꯣꯝꯗ ꯃꯍꯥꯛ ꯆꯪꯈ꯭ꯔꯦ꯫ ꯃꯥꯟꯖꯥꯒꯤ ꯃꯄꯥꯒꯤ ꯃꯆꯤꯜ ꯃꯅꯥꯎ 3 ꯁꯨꯏ, ꯅꯨꯄꯥ 2, ꯅꯨꯄꯤ 1ꯅꯤ꯫ ꯃꯥꯒꯤ ꯕꯥꯆꯧꯗꯤ ꯃꯌꯨꯝ ꯈꯔ ꯊꯦꯡꯅ ꯄꯥꯟꯈꯤꯕꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ, ꯇꯥꯡꯂꯧ ꯑꯍꯤꯡ ꯑꯣꯏꯔꯛꯂꯦ꯫ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯏꯌꯥꯏꯗ ꯃꯥꯂꯪꯅ ꯂꯤꯔꯤ ꯁꯤꯠꯂꯤ꯫ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯒꯤ ꯃꯄꯨꯡ ꯐꯥꯗꯕ ꯁꯛꯇꯝꯅ ꯏꯄꯣꯝ ꯅꯥꯏꯔꯕ ꯂꯣꯛꯇꯥꯛ ꯏꯃꯥꯏꯗ ꯏꯔꯪ ꯂꯪꯅ ꯇꯥꯔꯤ꯫ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯃꯇꯝ ꯑꯁꯤꯗ ꯊꯃꯥꯡꯈꯣꯡ ꯈꯣꯡꯖꯤꯜ ꯑꯗꯣꯝꯗ ꯂꯩꯕ ꯐꯨꯝꯗꯤ ꯑꯃꯒꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯆꯦꯡꯂꯧ ꯁꯛꯇꯝ ꯂꯣꯠꯇꯨꯅ ꯇꯞꯅ ꯐꯥꯎꯒꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯁꯥꯐꯣꯡꯂꯛꯄ ꯑꯁꯤ ꯀꯨꯝꯖꯥ 2 ꯍꯦꯜꯂꯦ, 3 ꯁꯨꯒꯗꯧꯔꯦ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯗꯦ꯫ ꯐꯨꯝꯗꯤ ꯃꯊꯛ ꯑꯗꯨꯗ ꯃꯍꯥꯛ ꯂꯦꯞꯂꯤ꯫ ꯁꯦꯠꯂꯤꯕ ꯑꯃꯨꯕ ꯇꯣꯡꯒꯥ ꯐꯅꯦꯛ ꯑꯗꯨ ꯐꯤꯗꯣꯟ ꯆꯤꯡꯈꯠꯂꯤ꯫ ꯐꯨꯔꯤꯠꯁꯨ ꯂꯤꯠꯇꯦ, ꯐꯤꯁꯨ ꯏꯟꯗꯦ꯫ ꯃꯥꯒꯤ ꯁꯝꯂꯥꯡ ꯑꯗꯨꯗꯤ ꯅꯤꯡꯗꯨ ꯅꯤꯡꯄꯥꯛ ꯌꯩ, ꯋꯥꯏ ꯇꯥꯅ ꯌꯥꯝꯅ ꯐꯖꯩ꯫ ꯁꯥꯏꯅꯣꯟ ꯑꯗꯨꯅ ꯄꯤꯁꯨꯝ ꯃꯄꯥꯗ ꯇꯨꯕꯠ ꯀꯛꯏ꯫ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯃꯥꯟꯕ ꯁꯛꯇꯝ ꯑꯃꯈꯛꯅꯤ꯫ ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥꯗꯤ ꯆꯦꯡꯂꯧ ꯁꯛꯇꯝ ꯂꯣꯠꯄꯤ ꯅꯨꯖꯥ ꯑꯁꯤꯅ ꯃꯥꯒꯤ ꯁꯛꯇꯝꯕꯨ ꯇꯥꯛꯂꯒꯦ ꯅꯤꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯅ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯃꯍꯥꯛ ꯆꯦꯛꯂꯥꯒꯨꯝꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯝꯕ ꯃꯥꯟꯖꯥꯒꯤ ꯃꯪꯂꯥꯟꯆꯥꯗ ꯁꯛꯂꯣꯠꯄꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯂꯩꯔꯤ꯫ ꯇꯨꯝꯂꯤꯕ ꯃꯥꯟꯖꯥꯕꯨ ꯃꯍꯥꯛꯅ ꯌꯥꯀꯥꯏꯍꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯂꯦ꯫ ꯃꯥꯒꯤ ꯐꯖꯕ ꯁꯛꯇꯝ ꯄꯨꯝꯕ ꯃꯥꯟꯖꯥꯗ ꯂꯣꯏꯅ ꯎꯠꯂꯦ꯫ ꯃꯥꯟꯖꯥ ꯃꯪꯂꯥꯟ ꯑꯗꯨꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯃꯛ ꯁꯛꯈꯪꯗꯕ ꯅꯨꯄꯤ ꯑꯗꯨꯗ ꯂꯨꯞꯈ꯭ꯔꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫
ꯎꯔꯝꯕ ꯁꯛꯇꯝ ꯑꯗꯨꯁꯨ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ꯫ ꯃꯥꯟꯖ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯥꯒꯤ ꯇꯨꯡꯒꯣꯜ ꯑꯗꯨ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯁꯤꯜꯂꯤ꯫ ꯅꯧ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯜꯗ ꯃꯍꯥꯛ ꯊꯣꯔꯛꯏ꯫ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯃꯇꯝ ꯑꯁꯤ ꯅꯣꯡ ꯉꯥꯟꯒꯗꯧꯔꯦ꯫ ꯅꯍꯥꯟ ꯃꯈꯩꯒꯨꯝꯅ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅ ꯁꯨꯝꯗꯨꯅ ꯃꯥꯟꯖꯕꯨ ꯑꯍꯤꯡ ꯑꯗꯨꯗ ꯂꯣꯛꯇꯥꯛ ꯇꯝꯅ ꯆꯤꯡꯗꯨꯅ ꯄꯨꯕꯅꯤ꯫ ꯃꯥꯟꯖ ꯍꯤ ꯍꯣꯟꯗꯨꯅ ꯃꯍꯥꯛꯅ ꯂꯥꯡ ꯊꯥꯛꯄ ꯐꯨꯝꯗꯤ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔꯗꯤ ꯂꯩꯅꯩ, ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯎꯕ ꯅꯠꯇꯦ꯫ ꯃꯥꯟꯖꯗꯤ ꯆꯨꯝꯗ꯭ꯔꯤꯡꯅ ꯑꯗꯨꯝ ꯍꯣꯜꯂꯤ꯫ ꯖꯒꯣꯏ ꯁꯥꯔꯝꯕ ꯃꯍꯥꯛꯇꯨ ꯖꯒꯣꯏ ꯁꯥꯕ ꯂꯦꯞꯈ꯭ꯔꯦ꯫ ꯏꯊꯛ ꯏꯄꯣꯝ ꯐꯪꯕꯗ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯀꯥ ꯂꯥꯝꯖꯩ꯫ ꯃꯤꯠꯆꯤꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯃꯥꯟꯖ ꯌꯧꯔꯛꯂꯤ, ꯍꯤ ꯈꯥꯝꯃꯤ꯫ ꯐꯨꯝꯗꯤ ꯑꯗꯣꯝꯗ ꯍꯦꯛ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕꯤ ꯑꯃꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ꯫ ꯃꯗꯨꯗ "ꯑꯦ, ꯅꯪ ꯀꯅꯥꯅꯣ? ꯅꯪꯕꯨ ꯀꯅꯥꯅꯣ?" ꯃꯁꯦꯡ ꯃꯉꯥꯜ ꯅꯥꯏꯅ ꯎꯏ꯫ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯃꯥꯟꯖ ꯐꯨꯝꯗꯤ ꯑꯗꯨꯗ ꯀꯥꯈꯠꯂꯤ, ꯑꯗꯨꯒ ꯑꯃꯨꯛ ꯍꯪꯉꯤ, "ꯅꯨꯔꯥ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯆꯤꯛꯂꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯅꯗꯣꯝ ꯅꯊꯟꯇ ꯄꯥꯠꯀꯤ ꯄꯥꯠꯌꯥꯏꯁꯤꯗ ꯀꯔꯤꯕꯨ ꯇꯧꯔꯝꯕꯅꯣ?" ꯁꯛꯂꯣꯠꯄꯤ ꯃꯍꯥꯛꯀꯤ ꯈꯣꯏꯊꯨꯝꯅꯔꯕ ꯈꯣꯟꯖꯦꯜꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯊꯪꯂꯦꯟ ꯃꯥꯟꯖ ꯄꯥꯝꯃꯨꯕ, ꯁꯥꯕꯤ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯥ? ꯑꯗꯨꯉꯩ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯑꯍꯤꯡꯗ ꯅꯤꯡꯉꯣꯜꯒꯤ ꯏꯔꯥꯜꯌꯥꯏꯗ ꯈꯣꯡꯗꯣꯏꯕꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯖꯈꯤꯕ ꯅꯪꯅ ꯈꯨꯠꯇ ꯀꯥꯡꯖꯩꯕꯨ ꯄꯥꯏ, ꯄꯟꯊꯧ ꯁꯪꯒꯥꯏ ꯇꯝꯂꯛꯈꯤꯕ ꯅꯤꯡꯉꯣꯜ ꯏꯔꯥꯜꯌꯥꯏ ꯌꯧꯔꯛꯄꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯌꯧꯔꯛꯈꯤꯕꯗꯣ." ꯃꯥꯟꯖꯗꯤ ꯋꯥꯈꯜ ꯇꯥꯖꯗꯦ꯫ ꯅꯪꯅ ꯍꯥꯏꯁꯤꯕꯨ ꯑꯩꯕꯨ ꯀꯥꯎꯔꯕꯔꯅꯦ? ꯑꯗꯨꯉꯩꯒꯤ ꯅꯨꯡꯁꯤ ꯋꯥꯁꯛꯇꯣ, ꯍꯤꯡꯂꯦ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ, ꯁꯤꯔꯦ ꯄꯨꯟꯅ ꯁꯤꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯤꯡꯎ ꯊꯥꯡꯖꯤꯡ ꯂꯥꯏꯕꯨ ꯄꯟ, ꯅꯪ ꯑꯩ ꯄꯨꯟꯅ ꯁꯔꯤ ꯅꯥꯃꯣꯡꯃꯤꯟꯅꯈꯤꯕꯗꯣ꯫ ꯄꯥꯈꯪ ꯅꯪꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯇꯨꯡꯗ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯁꯨ ꯈꯨꯠꯁꯨ ꯊꯥꯡꯅ ꯄꯥꯏꯃ ꯄꯤꯕꯨꯛꯅꯨꯡꯗ ꯊꯦꯡ, ꯑꯉꯥꯡꯕ ꯁꯥꯃꯨ ꯏꯈꯦꯡꯅ ꯅꯪꯒꯤ ꯅꯃꯤꯡꯇ ꯏꯈꯤꯕꯗꯣ ꯀꯥꯎꯔꯕ꯭ꯔꯅꯦ? ꯀꯥꯎꯖꯟꯊꯤꯕ, ꯅꯤꯡꯁꯤꯡꯗꯕ꯭ꯔꯅꯦ? ꯋꯥꯈꯜ ꯁꯣꯏꯔꯦ ꯅꯪꯕꯨ." ꯃꯥꯟꯖ ꯑꯗꯨꯉꯩ ꯃꯄꯨ ꯃꯕꯦꯟꯅ ꯂꯩꯔꯤꯉꯩꯗ ꯍꯦꯟꯖꯨ ꯅꯍꯥ ꯂꯥꯏꯔꯧꯂꯦꯝꯕꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯤꯈꯤ꯫ ꯋꯥꯔꯤ ꯑꯗꯨ ꯃꯨꯟꯅ ꯃꯍꯥꯛꯅ ꯈꯪꯏ꯫ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯔꯒ ꯍꯦꯟꯖꯨ ꯅꯍꯥꯒꯤ ꯋꯥꯔꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯍꯥꯛ꯫ ꯍꯪꯉꯤ ꯑꯃꯨꯛꯀꯁꯨ, "ꯑꯗꯨꯗꯤ ꯅꯪ ꯀꯅꯥ?" "ꯏꯇꯩ ꯏꯕꯨꯡꯉꯣ ꯊꯥꯡꯖꯤꯡꯅ ꯃꯥꯒꯤ ꯇꯥꯏꯕꯪ ꯀꯨꯝꯍꯩꯕꯨ ꯃꯄꯨꯡ ꯐꯥꯅꯅꯕ ꯃꯆꯜ ꯑꯣꯏꯕꯤ ꯑꯩꯉꯣꯟꯗ ꯊꯧꯗꯥꯕꯨ ꯁꯤꯟꯅꯔꯛꯈꯤ꯫ ꯁꯥꯌꯣꯜ ꯀꯌꯥ ꯑꯣꯟꯗꯨꯅ ꯃꯊꯪ ꯃꯊꯪ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯁꯥꯟꯅꯔꯛꯄꯗ ꯏꯁꯥꯕꯤ ꯅꯪꯅ ꯍꯦꯟꯖꯨ ꯑꯣꯏ, ꯅꯨꯔꯥ ꯑꯩꯅ ꯂꯥꯏꯔꯧꯂꯦꯝꯕꯤ ꯑꯣꯏ, ꯅꯨꯡꯁꯤ ꯏꯆꯦꯜ ꯂꯥꯡꯃꯤꯟꯅꯈꯤꯕꯗꯣ ꯆꯦꯛꯂꯥꯒꯨꯝꯅ ꯆꯤꯟꯗꯤꯟꯅ, ꯄꯣꯝꯕꯤꯒꯨꯝꯅ ꯆꯤꯂꯣꯛꯅ ꯀꯥꯎꯔꯕ꯭ꯔꯅꯦ? ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯅꯤ, ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯃꯤꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯣꯟꯅꯩ꯫ ꯑꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯏꯁꯥꯕꯤ ꯅꯪꯇꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯅ ꯅꯪꯅ ꯑꯩꯒꯤ ꯁꯛꯇꯝꯕꯨ ꯈꯪꯕꯤꯗ꯭ꯔꯕ? ꯑꯗꯨꯗꯤ ꯐꯔꯦ, ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯍꯥꯛꯅ ꯈꯪꯁꯅꯨ꯫ ꯄꯥꯈꯪ ꯅꯪꯒ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯔꯣꯏꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯂꯨꯔꯕ ꯏꯔꯦꯜ ꯑꯁꯤꯗ ꯆꯣꯡꯊꯗꯨꯅ ꯏꯊꯟꯅꯇ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯖꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯈꯔ ꯊꯥꯡꯏ, ꯂꯨꯔꯕ ꯏꯔꯦꯜꯗ ꯆꯣꯡꯊꯒꯦ ꯇꯧꯏ꯫ ꯃꯥꯟꯖꯅ ꯇꯍꯥꯅ, "ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣꯕ, ꯁꯣꯝꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯩ ꯈꯪꯅꯤꯡꯏ꯫ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ." "ꯑꯩ ꯂꯥꯏꯔꯧꯂꯦꯝꯕꯤꯅꯤ." ꯃꯥꯟꯖ ꯏꯉꯛ ꯉꯛꯅ, "ꯍꯥ, ꯅꯪꯕꯨ ꯂꯥꯏꯔꯧꯂꯦꯝꯕꯤꯅꯤ ꯍꯥꯏꯕ?" "ꯃꯥꯅꯤ." "ꯅꯠꯇꯦ, ꯃꯗꯨꯗꯤ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤꯅꯤ." "ꯃꯇꯝ ꯑꯗꯨꯅ ꯍꯧꯈ꯭ꯔꯕꯁꯨ ꯋꯥꯔꯤ ꯑꯗꯨꯗꯤ ꯉꯁꯤꯁꯨ ꯂꯩꯔꯤꯗꯅ꯫ ꯄꯥꯝꯃꯨꯕ, ꯅꯪ ꯑꯩ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯃꯤꯟꯅꯈꯤꯁꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯀꯧꯕꯅꯤ." ꯁꯣꯝꯗꯅ ꯂꯩꯍꯥꯎꯁꯅꯥ ꯃꯃꯥꯒ ꯄꯨꯟꯅ ꯂꯧꯇꯥꯡꯁꯪꯗ ꯑꯍꯤꯡ ꯌꯥꯔꯦꯛꯄꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯩꯃꯗꯤ ꯇꯨꯝꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯑꯁꯤꯗ ꯍꯧꯒꯠꯇꯨꯅ ꯏꯟ ꯍꯦꯛ ꯍꯦꯛ ꯁꯣꯜꯂꯤ꯫ ꯂꯩꯍꯥꯎꯁꯅꯥ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ꯫ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯏꯟ ꯑꯗꯨ ꯁꯨꯝꯀꯠꯂꯤ꯫ ꯏꯔꯥꯡ ꯉꯥ ꯈꯔ ꯆꯪꯂꯝꯃꯤ, ꯃꯗꯨꯕꯨ ꯂꯧꯈꯠꯂꯤ꯫ ꯏꯟ ꯑꯗꯨ ꯑꯃꯨꯛ ꯊꯥꯗꯩ꯫ ꯃꯃꯤꯠꯇꯨꯅ ꯍꯥꯏꯐꯦꯠ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯉꯤ꯫ ꯃꯈꯥꯔꯣꯝꯗ ꯂꯩꯈ꯭ꯔꯤꯕ ꯂꯧꯇꯥꯡꯁꯪ ꯈꯔꯗ ꯃꯩꯉꯥꯜ ꯎꯏ꯫ ꯏꯆꯤꯛ ꯆꯤꯛꯂꯤ ꯃꯐꯝ ꯑꯗꯨ꯫ ꯂꯩꯍꯥꯎꯁꯅꯥ ꯆꯪꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯥꯟꯖꯅ ꯍꯥꯏ, "ꯑꯩꯒꯤ ꯂꯨ ꯂꯥꯡ ꯊꯨꯡꯐꯝꯅꯤ, ꯆꯠꯂꯣ ꯅꯪ, ꯀꯅꯥꯒꯤ ꯂꯥꯏꯔꯧꯂꯦꯝꯕꯤ?
Huranbi oiramgani nang. Nga hurange haiduna tawriba natro nangida. Mi atai kana ujingaidane chalhobana nang phagani. Masida nupiduna haifet noktuna. Nangdi nganak ngathi kharaduda mitagadaba nati. Se nangnabu pamlabadi. Nakhwangda yepliba tungkolado madu thanda nga hapige. Pamjade. Nang hojik mi tananaba law haibro. Phare. Nangna ibu lairo lembini haibasida thajadrabanina. Ai wafam ama hairege. Aina sukta thajaroyi. Sikraba mi amana amu halakpa oithoktabani. Aidi sisu sidana. Nangi namangda leplibase. Ai ase lairo lembini. Phare. Nangna sukta thajadrabanina. Ai loktak patsida chongthaduna sikrage. Karigumba aina sikraba matungda. Nangna aigi khongulbu lirakpa thoklabadi. Nangbudi aina lemna tharoiko. Asi haiduna patyayaduda ahoba makhol amaga iroinana phanchong thaki. Manja ingak-ngakna leptuna laihawi. Laihaw sana magi hi adu honduna hirubakta lairiba khoiru thongmai adu amuk makhutna thangkatuna haifet yengduna hi holai. Phumdi adomda nupa ama leibagi mami adu mahakna oi. Mabukningda khalle. Haujikido somdoiganida. Mi masu leiba oi. Kanabu oirajano. Hi adu phumdi adu tamna honsille. Maingal adu da yenglubada manja oiduna leirami. Ta manja, nangdi ahing nungyay sida mapam sida kamdauna. Manja mamay lay thorakli. Layhaw sanabu ubada mahag wakhal tarakli. Nga kay balak ni. Kaino da, haujikse, ahing nungyay ni. Haujikpo, nga kay ba kanana haunage? Ha. Nongdol thakta phat amuk yengkhali. Ta manja, haujikwaida swaida makholama takibagum. Makhol haiba. Khangdi boidi. Hoise, yam ngali, yumda oina hanbikro. Hoi. Khoiru thawmai se paibiko. Taibang kana ama leiramoi, kizadro. Kideda, kaidobai kidoino. Kidrabasu paibiko. Asi haiduna laihaw sanana, manjada khoiru thawmai adupi. Manja, mamit aduna laihaw sanada munna yengi. Makhutuna lamthoi. Khoiru thawmai adu makhutna paihobagi mahutta isingda hekta taki. Makhoi ani khangpre khangi makhada amuk yengthai. Asam tawna nongma numit ama haujinkre. Nongmadagi nini dagi humni mathang asum haujinki. Masida ahing khudingi manjagi khomlen manglanda nupi aduna toina laktuna tattana kai haurari. Manja magi mamit ani aduna nupi adubu uduna talairi. Mabu Lairo lembi. Aina uriba janglau sakta masimadi onthokna phajakreda. Aduga karamna karigino. Aigi mangnada mahakna toina laktuna kaihuriba sibo. Nate. Ai sibo hinju na harane. Hinjugi mapok ama haibadu oigadrane. Matang asida mahaki madawna hairamba wafam ama khangning singlakle. Sikraba mina mapok ama pokpa haibase taraiba ama nate. Adubu thangjinglai mahaki kumhaibu nungainaba phawoibi tampha lairembina sayon mathang onduna thogdok wathok kaya puthoki. Taibangda linadraba nungshi wari kaya liki yenki. Adubu magi sayonna asum sanarakpa asida aroiba haibado laki. Akhong jambagi mama ibema Thoya laimana phawoibina sayonba haunubi nupi adubu ubada akanba wahai kayana ngangi. Maduda phawoibi magi thamoidi machetana kaiki. Ahingduma kairien yengonda yarek lamlaba matungda mafam adubu thadoktuna mahak mamai onduna chatki. Masigi matungdagidi akoi jambana phawoibibu sagol kanna thauduna tanaraki. Lamlen amanglok yaurakpa mafam aduwaida sabi sanau anido thengnaki. Adubu phawoibi magi pukningnade sayon adumagi oina pamuba mahaka waithungnarage haina chapyungna khanki. Asum tawna makhoi anina mathangi mapok ama thanaduna maduna aroiba sayon oirasi haina hainaki. Akoi jambana phawoibibu khamba yadaduna thoina hena chatki haiduna mathang mapok aduda nuja magi mamingbu thoibi haina kauduna ngairamge haiki. Aduga sayon adugi
ꯃꯤꯀꯨꯞ ꯑꯗꯨꯅ ꯑꯔꯣꯏꯕ ꯈꯝꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯪ ꯃꯥꯒꯤ ꯃꯃꯤꯡꯅ ꯈꯝꯕ ꯍꯥꯏꯅ ꯀꯣꯂꯣꯏꯗꯨꯅ ꯉꯥꯏꯔꯝꯒꯦ ꯍꯥꯏꯅꯈꯤ꯫ ꯃꯥꯟꯖ ꯋꯥꯐꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯊꯟꯇ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯂꯣꯏꯈ꯭ꯔꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯃꯁꯤ ꯄꯨꯝꯕ, ꯊꯥꯏꯅ ꯏꯗꯧꯅ ꯂꯩꯔꯤꯉꯩꯗ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯍꯟꯗꯛ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯇꯣꯏꯅ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ, ꯑꯩꯕꯨ ꯇꯠꯇꯅ ꯀꯥꯏꯍꯧꯔꯤꯕ? ꯏꯐꯝꯗ ꯃꯍꯥꯛꯅ ꯆꯜꯂꯤꯕ ꯄꯥꯈꯣꯡ ꯑꯁꯤꯅ ꯀꯔꯤꯅꯣ? ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯑꯁꯤꯗꯤ ꯂꯝꯇꯥ ꯊꯥꯁꯨ ꯅꯠꯇꯦ꯫ ꯑꯩꯕꯨ ꯇꯁꯦꯡꯅ ꯃꯍꯥꯛ ꯋꯥꯈꯜ ꯋꯥꯔꯦ, ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯇꯁꯦꯡꯅ ꯅꯨꯃꯤꯗꯥꯡ ꯇꯨꯝꯒꯗꯕ ꯐꯥꯎꯕ ꯃꯍꯥꯛ ꯇꯜꯂꯦ꯫ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯍꯦꯛ ꯇꯨꯝꯊꯔꯨꯕꯗ ꯁꯛꯂꯣꯠꯄꯤ ꯅꯨꯄꯤ ꯑꯗꯣ ꯃꯪꯂꯥꯟꯗ ꯍꯦꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯍꯥꯎ ꯁꯅꯥꯅ ꯃꯌꯨꯝꯗ ꯂꯩꯔꯤ, ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯩꯃꯗꯤ ꯃꯌꯨꯝꯗ ꯀꯌꯥꯕꯨ ꯂꯩꯇ꯭ꯔꯦ, ꯑꯅꯝꯕꯅ ꯂꯧꯇꯥꯡ ꯁꯪꯗ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯂꯩꯍꯥꯎ ꯁꯅꯥꯅ ꯃꯌꯨꯝꯗ ꯍꯟꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯏ, ꯃꯗꯨꯕꯨ ꯐꯖꯅ ꯌꯣꯝꯗꯨꯅ ꯃꯃꯥꯅ ꯆꯥꯅꯅꯕ ꯄꯨꯏ꯫ ꯂꯩꯍꯥꯎ ꯁꯅꯥ ꯆꯥꯛ ꯊꯣꯡꯂꯝꯕꯅꯤ, ꯂꯣꯏꯔꯦ꯫ ꯑꯩꯕꯨ ꯆꯥꯛꯁꯤ ꯈꯔ ꯆꯥꯈ꯭ꯔꯁꯤꯔꯅꯦ? ꯏꯊꯟꯇ ꯆꯥꯕꯗꯤ ꯇꯜꯂꯤꯗ, ꯄꯨꯂꯞ ꯌꯣꯝꯗꯨꯅ ꯄꯨꯔꯒꯦ, ꯍꯣꯔꯦꯟ ꯑꯥꯗ ꯏꯃꯥꯒ ꯑꯣꯏꯅ ꯆꯥꯔꯒꯦ꯫ ꯂꯥ ꯑꯃꯗ ꯐꯖꯅ ꯆꯥꯛꯌꯣꯝ ꯌꯣꯝꯂꯦ꯫ ꯂꯩꯍꯥꯎ ꯁꯅꯥ ꯄꯥꯠꯇ ꯑꯃꯨꯛ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯦ꯫ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯦ꯫ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ, ꯁꯦꯜ ꯇꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯌꯨꯝ ꯑꯁꯤꯕꯨꯗꯤ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏ ꯇꯣꯏꯅ ꯆꯠꯂꯦ꯫ ꯂꯩꯃꯅ ꯉꯥ ꯐꯥꯗꯨꯅ ꯌꯣꯜꯂꯤ, ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯏꯃꯨꯡ ꯄꯨꯅꯩ꯫ ꯂꯩꯍꯥꯎ ꯁꯅꯥ ꯈꯥꯎ ꯑꯗꯨ ꯃꯩ ꯌꯥꯟꯗꯨꯅ ꯂꯝꯕꯤꯗ ꯆꯠꯂꯤ꯫ ꯃꯥꯟꯖ ꯍꯣꯏꯅ ꯊꯥꯡꯒ ꯍꯩꯁꯅꯥꯝꯗꯒꯤꯅꯤ, ꯑꯗꯨꯒ ꯂꯩꯍꯥꯎ ꯁꯅꯥꯅ ꯍꯥꯎꯕꯤꯖꯝꯗꯒꯤꯅꯤ꯫ ꯄꯪꯂꯥꯞ ꯂꯥꯞꯄꯗꯤ ꯅꯠꯇꯦ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯁꯛ ꯈꯪꯅꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯈꯜ ꯈꯜꯂꯨꯕ ꯐꯥꯎꯔꯨꯗꯦ꯫ ꯑꯗꯨꯕꯨ ꯂꯩꯍꯥꯎ ꯁꯅꯥ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯝꯕ ꯃꯇꯝꯗ ꯃꯇꯧ ꯀꯔꯝꯅ ꯃꯥꯟꯖꯒꯤ ꯋꯥꯈꯜ ꯈꯜꯂꯨꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯃꯍꯥꯛ ꯃꯁꯥ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯖꯗꯦ꯫ ꯑꯁꯨꯝ ꯆꯠꯄꯅ ꯍꯤꯊꯥꯡꯐꯝ ꯌꯧꯔꯦ꯫ ꯍꯥꯏꯐꯦꯠ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯉꯤ꯫ ꯁꯣꯝꯗ ꯃꯥꯟꯖꯁꯨ ꯉꯥ ꯐꯥꯕ ꯀꯥꯔꯛꯄꯗ ꯄꯥꯠꯇꯒꯤ ꯊꯝꯕꯥꯜ ꯈꯔ ꯍꯦꯛꯂꯛꯏ꯫ ꯃꯍꯥꯛ ꯍꯤ ꯍꯣꯟꯗꯣꯔꯛꯂꯦ꯫ ꯍꯤꯊꯥꯡꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯒꯣꯛ ꯍꯦꯛ ꯊꯦꯡꯅꯩ꯫ ꯂꯩꯍꯥꯎ ꯁꯅꯥ ꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯥꯟꯖꯅ ꯂꯩꯍꯥꯎ ꯁꯅꯥꯕꯨ ꯎꯔꯗꯨꯅ, ꯂꯩꯍꯥꯎ, ꯄꯥꯠꯇ ꯀꯨꯝꯒꯦ ꯍꯥꯏꯔꯣ? ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯤꯡꯕꯨ ꯇꯦꯟꯅ ꯂꯩꯍꯥꯎ ꯍꯥꯏꯅ ꯃꯥꯟꯖꯅ ꯀꯧꯏ꯫ ꯂꯩꯍꯥꯎ ꯁꯅꯥꯅ ꯈꯨꯝꯃꯤ, ꯍꯣꯏ ꯇꯥ ꯃꯥꯟꯖ, ꯑꯩ ꯊꯝꯕꯥꯜ ꯍꯦꯛꯂꯛꯏꯅꯦ, ꯅꯪꯅ ꯄꯥꯝꯃꯦ ꯍꯥꯏꯕꯗꯥꯏꯅꯦ, ꯂꯧꯍꯧꯒꯦꯔꯥ? ꯂꯧꯍꯧꯒꯦꯔꯥ ꯍꯥꯏꯕꯨ ꯀꯩꯅꯣ? ꯀꯣꯛ ꯄꯤꯔꯝꯕꯗꯤ ꯌꯥꯗꯕ꯭ꯔꯥ? ꯅꯪꯅ ꯄꯥꯝꯂꯝꯗ꯭ꯔꯕꯗꯤ? ꯄꯥꯝꯕꯗꯨꯅ ꯅꯠꯇ꯭ꯔꯣ ꯍꯦꯛꯄꯤꯌꯨꯅ ꯍꯥꯏꯖꯈ꯭ꯔꯤꯗꯣ? ꯁꯦꯁꯦ, ꯅꯪ ꯂꯣꯏꯅ ꯂꯧꯍꯧꯔꯣ꯫ ꯃꯥꯅ ꯀꯤꯁꯤ ꯀꯤꯗꯨꯅ ꯄꯨꯔꯛꯄ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨ ꯂꯩꯍꯥꯎ ꯁꯅꯥꯗ ꯂꯣꯏꯅ ꯄꯤ꯫ ꯃꯗꯨꯗ ꯂꯩꯍꯥꯎ ꯁꯅꯥꯅ, ꯑꯩꯗꯤ ꯊꯝꯕꯥꯜ ꯃꯌꯥꯝꯁꯦ ꯀꯩꯗꯧꯅꯗꯣꯏꯕ? ꯈꯪꯗꯦ, ꯅꯪꯒꯤ ꯂꯣꯏ ꯑꯣꯏꯖꯔꯣ꯫ ꯃꯥꯟꯖ ꯍꯤ ꯑꯗꯨ ꯆꯤꯡꯈꯠꯂꯤ꯫ ꯂꯩꯍꯥꯎ ꯁꯅꯥ ꯃꯈꯨꯠꯇ ꯊꯝꯕꯥꯜ ꯑꯗꯨ ꯄꯥꯏꯔꯤ꯫ ꯃꯃꯤꯠꯇꯨꯅ ꯃꯥꯟꯖꯗ ꯌꯦꯡꯗꯨꯅ, ꯇꯥ ꯃꯥꯟꯖ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯀꯩ ꯋꯥꯅꯣ? ꯍꯥꯏꯌꯨꯅ꯫ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯦ꯫ ꯑꯦ, ꯀꯥꯏꯗ? ꯈꯣꯃꯟ ꯄꯣꯛꯄ ꯏꯕꯨꯙꯧꯗ꯫ ꯀꯗꯣꯝꯗ ꯂꯩꯒꯦ? ꯀꯔꯥꯡꯗ꯫ ꯑꯣ, ꯑꯗꯣ ꯆꯠꯃꯤꯟꯅꯧꯁꯦꯕ꯫ ꯍꯧꯖꯤꯛꯄꯨ ꯂꯥꯏ ꯍꯔꯥꯎꯕ꯭ꯔꯅꯦ? ꯍꯔꯥꯎꯗꯦ, ꯍꯔꯥꯎꯗ꯭ꯔꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯏ ꯀꯩꯅꯣ꯫ ꯀꯩꯗꯧꯉꯩ ꯆꯠꯁꯦꯕ? ꯇꯥ ꯃꯥꯟꯖꯅ ꯌꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯍꯦꯛꯇ꯫ ꯅꯪꯅ ꯍꯥꯏꯗꯧ ꯅꯠꯇ꯭ꯔꯣ? ꯂꯩꯍꯥꯎ ꯁꯅꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯍꯦꯛꯇ꯫ ꯍꯣꯏꯅꯦ, ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯁꯤ꯫ ꯃꯥꯟꯖꯅ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯂꯩꯍꯥꯎ ꯁꯅꯥꯅ ꯁꯨꯈꯠ ꯈꯜꯂꯨꯗꯕꯅꯤ꯫ ꯏꯊꯥ ꯊꯥꯖꯗꯅ ꯍꯔꯥꯎꯅ ꯌꯥꯊꯣꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯥꯟꯖ ꯆꯠꯈ꯭ꯔꯦ꯫ ꯃꯥꯁꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯄꯥꯠ ꯑꯗꯨꯗ ꯍꯤ ꯍꯣꯜꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯣꯔꯧꯍꯟꯕ ꯃꯥꯁꯨ ꯊꯣꯔꯛꯂꯦ꯫ ꯃꯥꯟꯖ ꯉꯟꯇꯥꯅ ꯄꯥꯠꯇꯒꯤ ꯃꯌꯨꯝꯗ ꯀꯥꯔꯛꯏ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯗꯨꯅ ꯖꯣꯝ ꯖꯣꯝ ꯆꯥꯏꯊꯩ꯫ ꯑꯃꯨꯛ ꯀꯥꯈꯠꯂꯛꯂꯦ꯫ ꯁꯈꯤ ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ, ꯀꯔꯤ ꯂꯩꯒꯦꯅꯦ ꯅꯪꯕꯨ ꯉꯁꯤ? ꯏꯃꯥ, ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯇꯣꯏꯅꯦ꯫ ꯑꯦ, ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗ ꯂꯥꯏ ꯈꯨꯔꯨꯝꯕ? ꯑꯥ ꯀꯔꯥꯡꯗꯅꯤ꯫ ꯍꯧꯖꯤꯛꯄꯨ ꯂꯥꯏ ꯍꯔꯥꯎꯕ꯭ꯔꯅꯦ? ꯃꯥꯟꯖ ꯀꯔꯤꯁꯨ ꯈꯨꯝꯗ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜ ꯑꯗꯨ ꯁꯠ ꯁꯠ ꯁꯦꯠꯆꯤꯜꯂꯤ꯫ ꯃꯥꯟꯖ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯁꯨꯃꯥꯡ ꯇꯝꯅ ꯊꯣꯔꯛꯂꯦ꯫ ꯃꯃꯥꯗ ꯆꯠꯂꯦ ꯍꯥꯏꯔꯝꯂꯒ ꯂꯩꯍꯥꯎ ꯁꯅꯥ ꯍꯣꯏ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯃꯌꯨꯝꯗꯒ ꯐꯠ ꯍꯦꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯃꯁꯥꯗꯗꯤ ꯏꯆꯝ ꯆꯝꯅ ꯈꯟꯕꯅꯤꯅ ꯏꯀꯣꯏ ꯀꯣꯏꯗꯕꯒꯨꯝꯅ ꯇꯧꯏ꯫
Laihau sana fazana make semli. Samji marumdagi lithorakpa maithong aduna kayada langna fajakrabano. Madi haraubana loikrabani. Mana mapalda hek thorakpada manjana leptuna lairambadu hek uraduna. Tamanja, nang laba. Adu yam kuiriduna kaigino, jaslaw. Laihau sana na haifet noktuna. Laisabini kaino. Nangdi kidrasu yam fajaitudi. Aseng bayro tamanja. Hoine, lao yarini. Makoy ani yumdagi thorak minay. Laihau sana na chatna hangi. Tamanja, nang chakram yainugi wari taraba. Tadribo, ay libiyura, tagira. Liyone, lambi chatpatena naba. Laihau sana na wari li. Wari asibu mahak na yamna liningbagi maramde. Manjagi thamoyda mahakpu nushiba phaurak nabani. Aduburo tamanja, kege moirang laipak asida, thokiba thaudoki warini. Wanglen kauba, pung saba yamna haiba nupa ama lairamba jani. Mahaka khangnaba, nushinaba, yainu kobi amasu lairami. Makoy anise, thamoy mari yamna chitna nuksinarami. Nongmadi wanglen na yainugi mafamda asumna haiba jani. Wanglen na magi nakta famliba yainu da yengduna. Yainu, ngasi kauba nongdi, nang aigi khongchat ase, soidana mapung phahangani haiduna. Amukta punna, sari wasak minasido. Thanglen manja pamubo, nanau oibi aidi pamu nangi nafamda. Tangjalingong, layen anikak suzarui. Pakhang thamoyda jingnaribado koknanaba. Phare, punna sari wasak bu saklase. Asum tauna, mikubasida, sabi sanau anido thangjinglaibu panduna, jetna, sari wasak saklami. Wasak asigi matungda wanglen na amuk asum na hai. Nang aina, punna nungshi waithong minase haiduna, sari wasak budi sakli. Nang aigi mapokse, jingu thangjinglai na chanbibra. Nang ay soidana, nungshi waithong minagadra haina, changyeng amakak tausi. Kari karamba changyeng no, tawgadawriba siba. Masida wanglen na asum na khumni. Aisu, ipa ipu haktaktagi pung saba oina haure. Haujik. Kege lekai nipalda ay mo pung saba haiba leite. Aduga, nura nangsu. Charay pibu saba da lamba leite. Kege kaithel mapalda, nang na saba pibu yondaba leite do. Aduna, ngasi kauba nong asidagi, pakhang aisu. Pung mapum ama sana na ba thaurang tauragi. Ningol nangsu. Charay pibu mama sana na ba thaurang taur. Matamna, jingu thangjinglai mahak na haraugadaba nong mawatlingaida. Thabak silang ani ase, punna loishin minase. Matam asi phawba yaudrimi. Nang ay yawa mapaw amata tanagumsi. Ay na pung thinduna. Nang na sajaba charay phanek ku setuna. Jingu thangjing laimangda. Nang ay punna jagoy sathek taminarasi. Chakram yainu uningle khanglasine ko. Masida nang yabra. Ningol oibi mahaksu pakhang mana hairiba wafam aduda hoi haina yaram. Asum tauna, numit asidagi hauna makoy ani thaurang tawba haukre. Wanglen su loibi chingda kaduna pung saba yaba achauba ujaw amabu thiba haukre. Yainu su kege kaithel kaduna tatnau langbu leiba haukre. Nura pakhang ani ki thamoidu handaki matang asida yamna langtaknaba haibadu oirami. Adubu yamna mabukning changna haina kiba thabak adubu taunanaba hotnajay. Adubu nura pakhang anigi yamjen laibak adu chingu thangjinglai mahakna chanbidabagum taurami. Yainu lang adubu tareng amada haptuna moithap nairami. Maduda langchak aduna awungba khudingda lang adu phat pangtat tatlami. Masidagi hauna magi thamoy adu yamna waba hauki. Yainu na yamna tapna lang adu langchak chaklami. Langdu yamna tatlami matat samduna langsing adu yamna wana langchak chaklami. Madugi matungda fi hauba amuk haurami. Fi hauba matam adudasu magi langdu pat pangtat tatlami. Magi thamoydi thoina hena wajare. Laihau sanana liriba wari asibu tabada manjana. Pakhang magi wari di kamdokraba. Hena magi thamoy nungda langtaknaba ama phawragli. Laihau sanana wari makha tarai. Pakhang madi magi silang aduma pangthorakpana. Haujikti pung mapum ama phajana saba loire.
ꯑꯗꯨꯕꯨ ꯌꯥꯏꯅꯨ ꯃꯥꯗꯤ ꯋꯥꯅ ꯐꯤ ꯑꯗꯨꯃ ꯍꯧꯕ ꯂꯣꯏꯔꯦ, ꯇꯞꯅ ꯑꯃꯨꯛ ꯁꯥꯕ ꯍꯧꯏ꯫ ꯏꯌꯣꯡ ꯂꯥꯏꯖꯤ ꯊꯣꯡꯕꯗ ꯑꯃꯨꯛ ꯂꯪ ꯑꯗꯨ ꯇꯠ, ꯐꯤꯁꯥ ꯇꯦꯝ ꯊꯝꯕꯗ ꯂꯪꯗꯣ ꯑꯃꯨꯛ ꯇꯠ꯫ ꯇꯁꯦꯡꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯂꯪ ꯑꯁꯤꯅ ꯇꯠꯄ ꯑꯁꯤꯗꯤꯅꯦ, ꯇꯁꯦꯡꯅ ꯆꯤꯡꯎ ꯊꯥꯡꯖꯤꯡꯂꯥꯏ ꯃꯍꯥꯛꯅ ꯅꯤꯡꯉꯣꯜ ꯊꯃꯣꯏꯕꯨ ꯋꯥꯍꯟꯒꯦ ꯈꯟꯗꯨꯅ ꯇꯠꯍꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦꯗꯣ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯐꯤ ꯑꯗꯣ ꯁꯥꯔꯤ꯫ ꯇꯠꯂꯕ ꯂꯪꯁꯤꯡ ꯑꯗꯣ ꯁꯝꯗꯨꯅ ꯃꯍꯥꯛ ꯐꯤ ꯃꯈꯥ ꯇꯥꯅ ꯁꯥꯔꯤ꯫ ꯋꯥꯡꯂꯦꯟ ꯃꯥꯒꯤ ꯃꯊꯝ ꯑꯣꯏꯅ ꯄꯥꯝꯃꯨꯕꯤ ꯃꯥꯒꯤ ꯃꯄꯥꯎꯗꯤ ꯇꯥꯅꯤꯡꯕꯅ ꯂꯣꯏꯔꯦꯗꯣ꯫ ꯁꯥꯅꯧ ꯏꯅꯦ ꯃꯆꯥ ꯃꯍꯥꯛꯄꯨ ꯍꯩꯅꯈꯤꯕ ꯌꯧꯕ ꯃꯇꯨꯡ ꯏꯟꯅ ꯆꯔꯩ ꯐꯤꯕꯨꯝ ꯑꯃꯕꯨ ꯁꯥꯕ ꯂꯣꯏꯈ꯭ꯔꯕ ꯖꯥꯠꯂ꯫ ꯆꯤꯡꯎ ꯊꯥꯡꯖꯤꯡꯂꯥꯏ ꯍꯔꯥꯎꯕ ꯍꯧꯒꯗꯕꯗꯤ ꯀꯣꯔꯧ ꯁꯤꯡꯒꯨꯟ ꯅꯤꯅꯤꯇꯕꯨ ꯉꯥꯏꯁꯤꯜꯂꯛ꯫ ꯄꯥꯈꯪ ꯑꯩꯅ ꯁꯥꯕ ꯄꯨꯡꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ, ꯑꯩꯕꯨ ꯃꯥꯒꯤ ꯃꯄꯥꯎ ꯑꯃꯇꯪꯗꯤ ꯇꯥꯅꯤꯡꯈ꯭ꯔꯦꯗ꯫ ꯐꯅ ꯌꯥꯝꯅ ꯇꯥꯅꯤꯡꯂꯕꯁꯨ ꯍꯩꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯝꯃꯨꯕꯤ ꯃꯥꯒꯤ ꯁꯪꯒꯥꯏꯗꯗꯤ ꯆꯠꯂꯨꯗ꯭ꯔꯦ꯫ ꯃꯕꯨꯛꯅꯤꯡꯗ ꯈꯣꯏꯔꯥꯡꯅ ꯃꯍꯥꯛ ꯋꯥꯅ ꯂꯩꯔꯤ꯫ ꯃꯥꯟꯖ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯤꯊꯥꯡꯐꯝ ꯌꯧꯔꯦ꯫ ꯍꯤꯊꯥꯡꯐꯝꯗ ꯈꯥꯝꯕ ꯍꯤ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯇꯣꯡꯈꯠꯂꯦ꯫ ꯂꯩꯍꯥꯎ, ꯑꯩ ꯍꯤ ꯍꯣꯜꯂꯒꯦꯀꯣ꯫ ꯂꯩꯍꯥꯎ ꯁꯅꯥꯐꯝ ꯊꯩ꯫ ꯃꯥꯟꯖꯅ ꯍꯤ ꯍꯣꯟꯕ ꯍꯧꯏ, ꯑꯗꯨꯒ ꯍꯥꯏ, ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯐꯖꯩ, ꯋꯥꯔꯤ ꯂꯤꯕ ꯌꯥꯝ ꯍꯩ꯫ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯕꯨ ꯖꯒꯣꯏ ꯄꯨꯟꯅ ꯁꯥꯃꯤꯟꯅꯈꯤꯕ꯭ꯔꯥ? ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯈꯤꯕ꯭ꯔꯥ? ꯑꯗꯨꯕꯨ ꯔꯣꯇꯥ ꯃꯥꯟꯖꯥ, ꯅꯨꯔꯥ ꯄꯥꯈꯪ ꯑꯅꯤꯒꯤ ꯋꯥꯔꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯣꯡꯗꯝ ꯊꯤꯈ꯭ꯔꯦ꯫ ꯌꯥꯏꯅꯨꯅ ꯐꯤ ꯁꯥꯕ ꯉꯝꯗꯕꯒꯤ ꯃꯊꯃꯣꯏ ꯋꯥꯅ ꯂꯩꯔꯤꯗꯣ꯫ ꯆꯩꯔꯛ ꯑꯁꯤꯗ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯂꯩꯃ ꯅꯤꯡꯊꯤ ꯇꯔꯦꯡꯕꯤꯅ ꯃꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯀꯦꯒꯦ ꯄꯥꯈꯪ ꯋꯥꯡꯂꯦꯟꯒ ꯊꯥꯡꯖꯤꯡ ꯂꯩꯃꯥꯡꯗ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯝꯃꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤꯗꯣ꯫ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯃꯆꯥ ꯅꯤꯡꯉꯣꯜꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯣ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯗꯨꯅ ꯋꯥꯡꯂꯦꯟꯕꯨ ꯀꯧꯈꯠꯂꯝꯃꯤ꯫ ꯋꯥꯡꯂꯦꯟꯗ ꯃꯆꯥꯅꯨꯄꯤꯒ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯃꯤꯟꯅꯧ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯡꯂꯦꯟ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯀꯥꯏꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯌꯥꯊꯪ ꯑꯣꯏꯕꯅ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯏ ꯂꯩꯗꯨꯅ ꯉꯝꯂꯣꯏ ꯍꯥꯏꯕ ꯉꯝꯗꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯂꯩꯃ ꯅꯤꯡꯊꯤ ꯇꯔꯦꯡꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯖꯒꯣꯏ ꯁꯥꯃꯤꯟꯅꯕꯗ ꯇꯥꯔꯦ꯫ ꯅꯣꯡꯃ ꯍꯧꯈ꯭ꯔꯦ, ꯅꯤꯅꯤ ꯁꯨꯖꯤꯟꯈ꯭ꯔꯦ꯫ ꯌꯥꯏꯅꯨꯗꯤ ꯀꯤꯁꯤ ꯇꯥꯅ ꯉꯥꯕꯨꯡ ꯐꯤ ꯑꯣꯜꯂꯕ ꯆꯔꯩ ꯐꯤ ꯑꯗꯨꯕꯨꯅꯦ ꯉꯝꯅꯅꯕ ꯁꯥꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯇꯁꯦꯡꯅ ꯋꯥꯔꯦ꯫ ꯍꯥꯗ ꯆꯔꯩ ꯂꯝꯍꯦꯟꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯣꯏꯅ ꯃꯇꯠꯄꯁꯤꯕꯣ? ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯂꯩꯇꯥꯗꯔꯦꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯆꯤꯡꯎ ꯊꯥꯡꯖꯤꯡꯂꯥꯏ ꯍꯔꯥꯎꯕꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯩꯅ ꯁꯥꯔꯤꯕ ꯐꯤ ꯑꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯁꯤꯀꯥꯞ ꯑꯃꯠꯇꯕꯨ ꯉꯥꯏꯔꯤꯗꯣ꯫ ꯄꯥꯝꯃꯨ ꯃꯥꯒ ꯖꯒꯣꯏ ꯁꯥꯃꯤꯟꯅꯕ ꯐꯪꯗꯕ ꯇꯥꯔꯦ꯫ ꯅꯤꯡꯉꯣꯜ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯁꯣꯝꯗ ꯆꯤꯡꯎ ꯊꯥꯡꯖꯤꯡ ꯂꯥꯏꯕꯨꯡꯗ ꯋꯥꯡꯂꯦꯟꯅ ꯃꯥꯅ ꯁꯥꯕ ꯄꯨꯡ ꯑꯗꯨ ꯊꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯇꯔꯦꯡꯕꯤꯅ ꯆꯔꯩ ꯑꯍꯟꯕ ꯁꯦꯠꯇꯨꯅ ꯂꯩꯅ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯕꯨ ꯌꯥꯏꯅꯨꯒꯤ ꯃꯇꯥꯔꯣꯏ ꯑꯃꯅ ꯎꯔꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯏꯕꯨꯡꯗꯒꯤ ꯌꯥꯏꯅꯨꯒꯤ ꯃꯣꯡꯕ ꯌꯨꯝꯖꯥꯎ ꯇꯝꯅ ꯊꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯌꯥꯏꯅꯨ ꯃꯥꯗꯤ ꯑꯍꯤꯡ ꯑꯣꯏꯔꯕꯁꯨ ꯐꯤ ꯁꯥꯔꯤ꯫ ꯃꯇꯥꯔꯣꯏꯅ ꯂꯥꯛꯂꯤꯕꯗꯨ ꯃꯍꯥꯛ ꯎꯔꯦ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯈꯣꯏꯅꯧ ꯏꯇꯥ ꯆꯥꯟꯅꯕꯤ, ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯤ ꯑꯩꯅ ꯀꯦꯒꯦ ꯊꯥꯡꯖꯤꯡ ꯂꯥꯏꯀꯣꯜꯒꯤ ꯂꯥꯏꯕꯨꯡꯗ ꯎꯔꯛꯂꯤꯕ ꯁꯛꯇꯝ ꯑꯁꯤꯕꯣ? ꯏꯕꯨꯡ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯟꯍꯟꯕꯗꯣ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯂꯩꯃ ꯅꯤꯡꯊꯤ ꯇꯔꯦꯡꯕꯤꯒ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯝꯍꯧꯏ꯫ ꯋꯥꯐꯝꯁꯤꯕꯨ ꯇꯥꯕꯗ ꯌꯥꯏꯅꯨ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯄꯥꯎꯗꯝ ꯑꯁꯤꯒ ꯏꯔꯣꯏꯅ ꯃꯇꯥꯔꯣꯏ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯌꯥꯏꯅꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯦ꯫ ꯀꯔꯤ? ꯃꯥ ꯑꯩ ꯖꯒꯣꯏ ꯁꯥꯃꯤꯟꯅꯁꯦ ꯍꯥꯏꯅ ꯍꯥꯏꯅꯈ꯭ꯔꯒ ꯃꯍꯥꯛꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯒ ꯖꯒꯣꯏ ꯁꯥꯃꯤꯟꯅꯈ꯭ꯔꯕ? ꯃꯁꯤ ꯄꯨꯝꯕ ꯍꯦ ꯆꯔꯩ, ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯅ ꯇꯣꯏꯅ ꯇꯠꯃꯟꯕꯅ ꯄꯥꯝꯃꯨ ꯃꯥꯒ ꯖꯒꯣꯏ ꯁꯥꯕ ꯉꯝꯗꯕꯅꯤ꯫ ꯅꯪꯇꯗꯤ ꯑꯩꯅ ꯐꯣꯏꯗꯠꯀꯅꯤ꯫ ꯌꯥꯏꯅꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯞ ꯆꯪꯏ, ꯑꯗꯨꯒ ꯊꯥꯡ ꯁꯣꯔꯤ ꯑꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯊꯥꯡ ꯑꯗꯨꯅ ꯃꯥꯅ ꯁꯥꯕ ꯐꯤ ꯑꯗꯨ ꯊꯤꯟꯇꯠꯇꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯊꯗꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯊꯃꯣꯏ ꯄꯨꯝꯕ ꯃꯩꯆꯥꯛꯇꯅ ꯌꯣꯝꯈ꯭ꯔꯦ꯫ ꯂꯩꯃꯥꯏ ꯃꯈꯥꯗ ꯇꯥꯗꯨꯅ ꯃꯗꯣꯝ ꯃꯊꯟꯇ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯔꯦ꯫ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯃꯨꯛ ꯇꯦꯡꯊꯥꯖꯩ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯝꯃꯨ ꯃꯥꯁꯨ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯒꯤ ꯑꯣꯏꯈ꯭ꯔꯦ꯫ ꯑꯩꯒ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯕꯁꯨ ꯉꯝꯂꯔꯣꯏ꯫ ꯑꯩꯅ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯔꯨꯕꯒꯤ ꯀꯔꯤꯕꯨ ꯈꯟꯅꯔꯨꯒꯅꯤ? ꯑꯩ ꯏꯊꯟꯇ ꯁꯤꯖꯒꯅꯤ꯫ ꯈꯪꯍꯧꯗꯅ ꯐꯥꯎꯔꯛꯄ ꯏꯍꯨꯜ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯄꯥꯏꯃ ꯄꯤꯕꯨꯛ ꯃꯄꯥꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯊꯨꯝꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯌꯥꯏꯅꯨ
ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯏꯔꯣꯏꯅꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤꯔꯝꯃꯤ꯫ ꯁꯥꯃꯨ ꯏꯅ ꯃꯪꯒꯣꯜ ꯑꯗꯨ ꯃꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯗ ꯃꯥꯟꯖ ꯃꯍꯥꯛꯀꯤ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡ ꯏꯔꯥꯕꯨ ꯆꯦꯜꯂꯦ꯫ ꯑꯣ, ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯋꯥꯔꯤꯅꯣ! ꯁꯤꯡꯉꯦ ꯂꯩꯔꯥꯡ ꯏꯪꯉꯦ ꯂꯩꯅ ꯃꯗꯣꯝ ꯃꯊꯟꯇ ꯂꯩꯃꯥꯏꯗ ꯀꯦꯟꯗꯨꯅ ꯃꯥꯡꯕꯒꯨꯝ ꯌꯥꯏꯅꯨ ꯃꯥꯒꯤ ꯄꯨꯟꯁꯤꯁꯨ ꯃꯥꯡꯂꯕꯣꯏ꯫ ꯂꯩꯍꯥꯎ ꯁꯅꯥꯅ ꯇꯞꯅ, ꯇꯥꯃꯥꯟꯖꯥ, ꯅꯨꯡꯁꯤꯗ꯭ꯔ ꯋꯥꯔꯤꯁꯦ? ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯌꯥꯏꯅꯨꯗꯣ ꯑꯗꯨꯃꯛ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯖꯔꯦ꯫ ꯄꯥꯈꯪ ꯃꯥꯗꯤ ꯀꯝꯗꯧꯈ꯭ꯔꯦ? ꯑꯗꯨꯃꯛ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯃꯤꯟꯅꯈꯤꯗꯕ꯭ꯔꯥ? ꯑꯗꯨꯕꯨꯔꯣ ꯇꯥꯃꯥꯟꯖꯥ, ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯂꯥꯏꯕꯨꯡꯗ ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯥꯈꯪ ꯑꯣꯏꯕ ꯃꯍꯥꯛ ꯈꯣꯡꯂꯩ ꯊꯨꯅ ꯃꯁꯥꯅꯧꯒꯤ ꯁꯪꯒꯥꯏ ꯇꯝꯅ ꯂꯥꯛꯂꯦꯗꯣ ꯃꯥꯁꯨ ꯈꯪꯏ ꯃꯈꯣꯏ ꯑꯅꯤ ꯁꯛꯃꯤꯟꯅꯈꯤꯕ ꯋꯥꯁꯛꯇꯣ ꯀꯥꯏꯔꯦ ꯍꯥꯏꯕ꯫ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯂꯥꯏꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯥꯟꯕꯤꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯏ꯫ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯐꯥꯎꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯁꯥꯅꯧꯒꯤ ꯃꯣꯡꯕ ꯃꯔꯥꯂꯦ ꯌꯧꯔꯛꯂꯤ꯫ ꯃꯆꯤꯟꯗꯣ ꯀꯥꯊꯣꯛꯇꯨꯅ ꯏꯁꯥꯅꯧ ꯍꯥꯏꯅ ꯀꯧꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯪꯒꯣꯜ ꯑꯗꯨꯗ ꯀꯣꯟꯌꯥꯡ ꯋꯥꯒꯨꯝꯅ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯗꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯌꯥꯏꯅꯨꯕꯨ ꯍꯦꯛ ꯎꯔꯦ꯫ ꯋꯥꯡꯂꯦꯟ ꯃꯪꯒꯣꯜ ꯇꯝꯅ ꯊꯨꯅ ꯀꯥꯈꯠꯂꯤ꯫ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯌꯥꯏꯅꯨꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯇꯦꯡꯊꯥꯖꯩ꯫ ꯏꯁꯥꯅꯧ, ꯏꯁꯥꯅꯧ ꯌꯥꯏꯅꯨ, ꯀꯔꯤ ꯃꯇꯧꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ? ꯑꯩꯕꯨ ꯉꯥꯏꯔꯝꯗ ꯅꯪꯕꯨ ꯆꯠꯂꯕ꯭ꯔꯅꯦ? ꯑꯃꯨꯛꯁꯨ ꯃꯍꯥꯛ ꯎꯔꯦ ꯇꯠꯇꯨꯅ ꯂꯩꯔꯤꯕ ꯂꯪ ꯑꯗꯨ꯫ ꯑꯣ, ꯇꯠꯅꯧ ꯂꯪꯂꯥ ꯑꯁꯤꯅ ꯇꯠꯄ ꯍꯦꯟꯃꯟꯈꯤꯕꯅ ꯅꯪꯗꯤ ꯆꯔꯩ ꯁꯤꯟꯀꯥꯞ ꯑꯃ ꯐꯥꯎꯕ ꯁꯨꯅ ꯁꯥꯕ ꯉꯝꯗ꯭ꯔꯕꯣꯏ? ꯌꯥꯏꯅꯨ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯝꯂꯤꯕ? ꯐꯩ, ꯄꯥꯈꯪ ꯑꯩꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯀꯔꯤꯅꯨꯡꯗꯁꯨ ꯍꯣꯡꯂꯣꯏ꯫ ꯍꯤꯡꯂꯦ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ, ꯁꯤꯔꯦ ꯄꯨꯟꯅ ꯁꯤꯃꯤꯟꯅꯁꯤ ꯍꯥꯏꯅ ꯅꯪ ꯑꯩ ꯁꯔꯤ ꯅꯥꯃꯣꯡꯃꯤꯟꯅꯈꯤꯕꯗꯣ꯫ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯂꯥꯏ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯅꯤ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯋꯥꯏꯊꯨꯡꯅꯍꯟꯕꯤꯗ꯭ꯔꯕꯁꯨ ꯂꯥꯏꯔꯩꯄꯥꯛꯇ ꯁꯣꯏꯗꯅ ꯑꯩꯅ ꯋꯥꯏꯊꯨꯡꯅꯍꯟꯒꯅꯤ꯫ ꯏꯁꯥꯕꯤ, ꯅꯁꯥꯕꯤ ꯑꯩꯁꯨ ꯅꯪꯒꯤ ꯍꯩꯅꯥ ꯈꯣꯡꯊꯥꯡ ꯇꯨꯡꯏꯜꯂꯛꯀꯦ꯫ ꯅꯁꯥꯕꯤ ꯑꯩꯕꯨ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯑꯃꯇ ꯉꯥꯏꯔꯝꯈꯣꯕ꯫ ꯌꯥꯏꯅꯨꯒꯤ ꯄꯤꯕꯨꯛꯇ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯨ ꯐꯠ ꯁꯠꯇꯣꯛꯏ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨꯅ ꯃꯁꯥꯅꯧꯗ ꯌꯦꯡꯅ ꯌꯦꯡꯅ ꯃꯊꯟꯇ ꯊꯤꯟꯖꯤꯟꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯊꯋꯥꯏ ꯊꯥꯈꯤ꯫ ꯃꯥꯟꯖ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨ ꯋꯥꯔꯤ ꯑꯗꯨꯗ ꯄꯨꯡꯂꯨꯞ ꯂꯨꯞꯈꯤꯕꯒꯨꯝ ꯇꯧꯔꯦ꯫ ꯃꯁꯤꯗ ꯂꯩꯍꯥꯎ ꯁꯅꯥꯅ, ꯇꯥꯃꯥꯟꯖꯥ, ꯑꯗꯨꯉꯩ ꯍꯦꯟꯖꯨꯅ ꯍꯥꯟꯅ ꯂꯝꯇꯥꯏ ꯊꯥꯡꯖꯒꯤ ꯑꯍꯤꯡꯗ ꯃꯁꯥꯅꯧ ꯂꯥꯏꯔꯧ ꯂꯦꯝꯕꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄꯗ ꯐꯠꯇ꯭ꯔꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯒꯤ ꯃꯈꯨꯠꯇ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯕꯗ ꯃꯁꯥꯅꯧ ꯂꯥꯏꯔꯧ ꯂꯦꯝꯕꯤꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯈꯤꯕꯒꯨꯝꯅ ꯅꯤꯡꯉꯣꯜꯒꯤ ꯁꯪꯒꯥꯏꯗ ꯄꯨꯟꯅ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤꯗꯣ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯍꯥꯎ ꯁꯅꯥꯅ ꯂꯥꯏꯔꯧ ꯂꯦꯝꯕꯤ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯄꯜꯂꯛꯄꯗ ꯃꯥꯟꯖ ꯃꯥꯒꯤ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯔꯦ꯫ ꯂꯩꯍꯥꯎ ꯁꯅꯥꯅ ꯍꯪꯉꯤ, ꯇꯥꯃꯥꯟꯖꯥ, ꯀꯩꯗꯧꯔꯒꯦ? ꯍꯛꯆꯥꯡꯒ ꯅꯤꯛꯂꯛꯏꯗꯨꯕꯣ? ꯂꯥꯏꯔꯧ ꯂꯦꯝꯕꯤ, ꯂꯥꯏꯔꯧ ꯂꯦꯝꯕꯤ, ꯂꯥꯏꯔꯧ ꯂꯦꯝꯕꯤ ꯀꯩꯗꯧꯔꯒꯦ? ꯃꯥꯅ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥ ꯈꯨꯗꯤꯡꯗ ꯂꯥꯛꯇꯨꯅ ꯇꯠꯇꯅ ꯑꯩꯕꯨ ꯀꯥꯏꯍꯧꯕꯤꯔꯤ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯇꯥꯃꯥꯟꯖꯥ, ꯁꯣꯝꯗꯅ ꯑꯌꯨꯛꯀꯤ ꯄꯨꯡꯐꯝ ꯑꯣꯏꯔꯁꯨ ꯑꯔꯥꯏ ꯂꯩꯃ ꯂꯥꯏꯔꯦꯝꯕꯤꯅ ꯃꯥꯂꯪ ꯅꯨꯡꯁꯤꯠ ꯁꯛꯇꯝꯅ ꯂꯥꯡꯑꯣꯟꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯤ꯫ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯑꯔꯥꯏ ꯂꯩꯃꯕꯨ ꯎꯕ ꯅꯠꯇꯦ꯫ ꯑꯔꯥꯏ ꯂꯩꯃ ꯃꯥꯅꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯔꯤ꯫ ꯂꯩꯍꯥꯎ ꯁꯅꯥꯅ ꯃꯥꯟꯖꯗ ꯂꯣꯟꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ, ꯊꯃꯣꯏꯅꯨꯡꯗ ꯈꯟꯕ ꯋꯥꯈꯜ ꯄꯨꯝꯕꯗꯨ ꯎꯕꯗ ꯑꯔꯥꯏ ꯂꯩꯃ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯂꯦ꯫ ꯑꯔꯥꯏ ꯂꯩꯃ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯑꯁꯤ ꯌꯧꯅ ꯈꯣꯏꯗꯥꯈ꯭ꯔꯕ ꯃꯍꯥꯛꯅ ꯅꯪꯅꯁꯨ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕ ꯌꯥꯔꯣꯏ꯫ ꯃꯗꯨ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯈꯨꯃꯟ ꯄꯣꯛꯄ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯗ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯖꯒꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯒꯦ ꯈꯟꯕꯁꯨ ꯁꯥꯏ꯫ ꯑꯩꯅ ꯁꯣꯏꯗꯅ ꯊꯨꯒꯥꯏꯒꯅꯤ꯫ ꯑꯍꯤꯡ ꯇꯥꯡꯂꯧꯒꯤ ꯃꯇꯝꯗ ꯐꯨꯝꯗꯤ ꯃꯊꯛ ꯑꯗꯨꯗ ꯁꯛꯂꯣꯠꯄꯤ ꯅꯨꯖꯥ ꯑꯃ ꯊꯣꯛꯂꯛꯈꯤꯕꯁꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯔꯥꯏ ꯂꯩꯃ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯏꯇꯣꯟ ꯇꯣꯟꯕꯤ, ꯆꯦꯡꯂꯧ ꯁꯛ ꯍꯦꯟꯅ ꯅꯤꯡꯊꯤꯕꯤ ꯑꯔꯥꯏ ꯂꯩꯃꯅꯤ꯫ ꯃꯥꯅ ꯂꯩꯍꯥꯎ ꯁꯅꯥꯕꯨ ꯁꯥꯍꯧꯔꯦ꯫ ꯂꯩꯍꯥꯎ ꯁꯅꯥ ꯃꯃꯤꯠꯇꯨꯅ ꯂꯣꯟꯅ ꯃꯥꯟꯖꯗ ꯌꯦꯡꯂꯤ꯫ ꯃꯥꯟꯖ ꯋꯥꯈꯜ ꯈꯔ ꯇꯥꯔꯛꯂꯦ꯫ ꯍꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯍꯣꯜꯂꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯃꯈꯣꯏꯅ ꯍꯤ ꯇꯣꯡꯂꯤꯕ ꯃꯐꯝꯗꯨꯃꯛꯇꯗ ꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯥꯟꯖꯅ, ꯀꯔꯤ ꯅꯨꯡꯁꯤꯠꯅꯣꯅꯦ? ꯏꯈꯪ ꯍꯦꯛ ꯈꯪꯍꯧꯗꯅ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝ ꯀꯜꯂꯤꯁꯤꯕꯣ? ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯁꯤꯠꯄꯗ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯍꯤ ꯑꯗු ꯊꯣꯛ ꯊꯣꯛ ꯅꯣꯝꯂꯛꯂꯦ꯫ ꯃꯇꯧ ꯑꯗꯨꯗ ꯂꯩꯍꯥꯎ ꯁꯅꯥꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯇꯥꯃꯥꯟꯖꯥ, ꯍꯤꯁꯦ ꯅꯨꯡꯁꯤꯠꯅ ꯂꯣꯡꯊꯣꯛꯈꯤꯗꯧꯔꯦ꯫ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯇꯥꯃꯥꯟꯖꯥ? ꯃꯥꯟꯖꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯂꯩꯍꯥꯎ, ꯅꯪ ꯀꯟꯅ ꯄꯥꯏꯌꯨꯀꯣ, ꯑꯩ ꯍꯤꯁꯦ ꯊꯨꯅ ꯍꯣꯟꯗꯣꯛꯀꯦ꯫
ꯃꯥꯟꯖꯅ ꯍꯤ ꯑꯗꯨ ꯀꯟꯅ ꯍꯣꯟꯗꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯔꯥꯏꯂꯩ ꯃꯃꯥꯅ ꯅꯨꯡꯁꯤꯠ ꯑꯣꯟꯗꯨꯅ ꯀꯟꯅ ꯁꯤꯠꯈꯤꯕꯅ ꯍꯤ ꯑꯗꯨ ꯄꯥꯠꯌꯥꯏ ꯑꯗꯨꯗ ꯂꯣꯡꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯁꯤꯡꯗ ꯂꯨꯞꯇꯨꯅ ꯇꯥꯁꯤꯜꯂꯦ꯫ ꯂꯩꯍꯥꯎ ꯁꯅꯥꯅ ꯏꯁꯤꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯏꯔꯥꯛꯅꯩ ꯃꯗꯨꯕꯨ ꯎꯕꯗ ꯑꯔꯥꯏꯂꯩ ꯃꯃꯥꯒꯤ ꯊꯃꯣꯏꯗꯤ ꯍꯦꯟꯅ ꯍꯔꯥꯎꯖꯩ꯫ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯅꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯥꯟꯖꯕꯨ ꯂꯣꯟꯅ ꯍꯨꯅꯕ ꯁꯥꯏ꯫ ꯅꯪꯗꯤ ꯅꯊ꯭ꯋꯥꯏ ꯌꯥꯏꯕꯤꯗꯣ ꯃꯥꯡꯕ ꯑꯣꯏꯔꯣ꯫ ꯃꯥꯟꯖꯅ ꯂꯩꯍꯥꯎ ꯁꯅꯥꯒꯤ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯌꯥꯜꯂꯦ꯫ ꯍꯟꯅ ꯌꯦꯡꯕꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯦꯒꯦ ꯃꯆꯥ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯃꯥꯟꯖꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯍꯥꯎ ꯁꯅꯥꯕꯨ ꯐꯨꯝꯗꯤ ꯑꯃꯒꯤ ꯃꯊꯛꯇ ꯆꯤꯡꯈꯠꯂꯛꯂꯝꯃꯤ꯫ ꯂꯩꯍꯥꯎ ꯁꯅꯥꯗꯤ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤ꯫ ꯃꯥꯟꯖ ꯃꯥꯒꯤ ꯃꯊꯃꯣꯏ ꯑꯗꯨ ꯋꯥꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯦ꯫ ꯃꯥꯟꯖꯅ ꯂꯩꯍꯥꯎ ꯁꯅꯥꯒꯤ ꯃꯁꯥꯗ ꯅꯣꯝꯗꯨꯅ ꯂꯩꯍꯥꯎ 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 ꯁꯅꯥ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯂꯩꯍꯥꯎ꯫ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯑꯔꯣꯏꯕꯗ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ ꯂꯩꯍꯥꯎ ꯁꯅꯥꯒꯤ ꯃꯊꯕꯥꯛ ꯑꯗꯨꯗ ꯊꯝꯗꯨꯅ ꯅꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗ ꯂꯩꯍꯥꯎ ꯁꯅꯥ ꯃꯆꯤꯟꯗꯒꯤ ꯏꯁꯤꯡ ꯀꯥꯝꯊꯣꯔꯛꯂꯦ꯫ ꯂꯩꯍꯥꯎ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕꯣ? ꯂꯩꯍꯥꯎ ꯁꯅꯥ ꯃꯁꯥꯗꯨ ꯈꯔ ꯂꯦꯡꯂꯛꯂꯦ꯫ ꯃꯥꯟꯖ ꯆꯣꯡꯂꯝꯕ ꯃꯤꯍꯨꯜ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯂꯩꯍꯥꯎ ꯁꯅꯥꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯥꯟꯖꯅ ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ? ꯇꯥꯃꯥꯟꯖ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯏꯔꯣꯜ ꯅꯨꯡ ꯑꯁꯤꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯀꯔꯤ ꯇꯧꯒꯅꯤ? ꯃꯁꯤꯗ ꯃꯥꯟꯖꯅ ꯁꯠ ꯈꯨꯝꯗꯣꯛꯈꯤ꯫ ꯍꯦꯟꯖꯨꯅ ꯍꯥꯟꯅ ꯁꯤꯈ꯭ꯔꯕꯗ ꯂꯥꯏꯔꯧꯂꯦꯝꯕꯤ ꯃꯥꯅꯁꯨ ꯃꯁꯥꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯕꯒꯨꯝ, ꯌꯥꯏꯅꯨꯒꯤꯗꯃꯛ ꯋꯥꯡꯂꯦꯟꯅ ꯊꯋꯥꯏ ꯊꯥꯈꯤꯕꯒꯨꯝ, ꯈꯝꯕꯅ ꯃꯁꯥꯅꯧ ꯊꯣꯏꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯁꯤꯈꯤꯕꯒꯨꯝ ꯑꯩꯅꯁꯨ ꯅꯨꯔꯥ ꯅꯪꯒꯤꯗꯃꯛ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯇꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯁꯤ ꯊꯥꯒꯅꯤ꯫ ꯅꯪꯒꯤ ꯅꯇꯨꯡꯗ ꯑꯩꯅ ꯁꯣꯏꯗꯅ ꯏꯟꯅꯔꯝꯒꯅꯤ꯫ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯂꯩꯍꯥꯎ ꯁꯅꯥ ꯃꯊꯃꯣꯏ ꯑꯗꯨ ꯍꯔꯥꯎꯖꯩ꯫ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏ ꯑꯗꯨꯗꯤ ꯇꯥꯃꯥꯟꯖ ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯝꯂꯤꯕ? ꯑꯗꯨꯃꯛ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯁꯦ ꯃꯥꯡꯍꯜꯂꯝꯕ ꯌꯥꯗꯕ꯭ꯔꯥ? ꯃꯥꯟꯖ ꯃꯃꯤꯠ ꯑꯗꯨꯅ ꯂꯩꯍꯥꯎ ꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯒꯨꯝꯕꯗꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯃꯍꯥꯛꯅ ꯌꯦꯡꯈꯤꯗ꯭ꯔꯤ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯍꯥꯎ ꯁꯅꯥꯒꯤ ꯃꯃꯤ ꯑꯃ ꯆꯥꯎꯅ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯔꯤ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦ꯫ ꯅꯪ ꯑꯩ ꯑꯃꯨꯛꯇ ꯅꯨꯡꯁꯤ ꯆꯤꯂꯣꯛꯅꯈꯤꯗ꯭ꯔꯤ꯫ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯑꯔꯥꯏꯂꯩ ꯃꯃꯥꯗꯤ ꯍꯦꯟꯅ ꯁꯥꯎꯔꯛꯂꯦ꯫ ꯑꯁꯥꯎ ꯈꯥꯝꯕꯤ ꯃꯩꯍꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯣꯡꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯖꯔꯝꯕꯅ ꯑꯃ ꯑꯣꯏꯊꯣꯔꯛꯄꯅ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯏꯆꯤꯛ ꯍꯨꯟꯕ ꯃꯇꯝꯅꯤ꯫ ꯉꯁꯤ ꯀꯧꯕ ꯑꯍꯤꯡ ꯑꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯦ꯫ ꯐꯨꯝꯗꯤ ꯃꯊꯛ ꯑꯗꯨꯗ ꯑꯔꯥꯏꯂꯩꯃ ꯐꯝꯃꯤ꯫ ꯃꯊꯟꯇ ꯍꯤꯛꯅ ꯀꯞꯄꯤ꯫ ꯃꯥꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯁꯤꯟꯊꯔꯛꯄ ꯄꯤꯔꯥꯡ ꯑꯗꯨꯅ ꯅꯣꯡꯗꯣꯜ ꯊꯛꯇ ꯄꯥꯏꯈꯠꯈꯤꯔꯝꯃꯤ꯫ ꯑꯩꯅ ꯅꯃꯨ ꯇꯥꯏꯕꯪ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ꯫ ꯃꯥꯗꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯑꯣꯏꯒꯅꯤ꯫ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯠꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯍꯥꯛꯇꯤ꯫ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯏ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯦꯝ 6 ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏ ꯅꯨꯔꯥ ꯃꯆꯦꯝ ꯑꯍꯜ ꯑꯗꯨꯅ ꯑꯔꯥꯏꯂꯩꯃꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯏꯆꯦꯝꯒꯤ ꯑꯇꯣꯟꯕꯤ, ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪꯒꯤ ꯈꯣꯡꯐꯝ ꯑꯗꯣ ꯑꯃꯨꯛꯇ ꯍꯟꯗꯣꯛꯎ꯫ ꯉꯝꯂꯣꯏ, ꯑꯩ ꯈꯣꯡꯐꯝ ꯑꯁꯤ ꯍꯟꯗꯣꯛꯄ ꯉꯝꯃꯣꯏ꯫ ꯍꯩ, ꯅꯪꯁꯦ ꯂꯥꯏ ꯅꯨꯔꯥꯅꯤꯅꯦꯍꯦ, ꯀꯩꯗꯧꯅꯨꯡꯗ ꯇꯥꯏꯕꯪ ꯃꯤꯒ ꯃꯔꯤ ꯂꯩꯅꯒꯦ ꯈꯟꯒꯅꯨ꯫ ꯑꯩꯗꯤ ꯉꯝꯃꯣꯏꯌꯦ꯫ ꯊꯃꯣꯏꯁꯤꯅ ꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯔꯦ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯁꯤꯃꯗꯤ ꯑꯔꯦꯝꯕꯗ ꯈꯛ ꯃꯥꯡꯍꯜꯂꯣꯏꯌꯦ꯫ ꯍꯩ, ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯥ? ꯑꯗꯨꯉꯩ ꯅꯃꯨ ꯄꯥꯈꯪ ꯃꯨꯡꯌꯥꯝ ꯆꯥꯎꯕ ꯃꯍꯥꯛꯀꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ? ꯑꯁꯨꯝꯅ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯈꯨꯠꯇ ꯆꯟꯗꯨꯅ ꯅꯪꯁꯦ ꯑꯋꯥꯐꯝꯗ ꯇꯥꯔꯨꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯗꯨꯕꯨ ꯀꯥꯎꯊꯣꯛꯄ꯫ ꯅꯪ ꯇꯥꯏꯕꯪ ꯃꯤ ꯀꯤꯗꯕ꯭ꯔꯣ? ꯑꯩ ꯀꯤꯗꯦ, ꯑꯩ ꯀꯅꯥꯁꯨ ꯀꯤꯗꯦ꯫ ꯃꯆꯦꯝ ꯑꯣꯏꯕ ꯃꯈꯣꯏꯅ ꯑꯔꯥꯏꯂꯩꯃꯒꯤ ꯃꯐꯝꯗ ꯃꯨꯡꯌꯥꯝ ꯆꯥꯎꯕꯅ ꯁꯦꯝꯕ ꯊꯥꯡꯖꯤꯡ ꯂꯩꯀꯣꯜꯗ ꯂꯩꯕ ꯂꯥꯏꯖ ꯏꯀꯣꯟ ꯄꯨꯈ꯭ꯔꯤꯕꯨ ꯂꯩꯅꯥꯡ ꯇꯝꯅ ꯅꯩꯈꯥꯏꯕ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯨꯡꯌꯥꯝ ꯆꯥꯎꯕꯅ ꯃꯈꯣꯏ 8ꯄꯨ ꯐꯥꯕ꯫ ꯃꯥꯒꯤ ꯊꯃꯣꯏꯅ ꯑꯔꯥꯏꯂꯩꯃꯕꯨ ꯄꯥꯝꯈꯤꯕꯅ ꯋꯥꯐꯝ ꯑꯃꯗ ꯌꯥꯅꯗꯨꯅ ꯑꯔꯥꯏꯂꯩꯃꯕꯨ ꯃꯥꯒꯤ ꯑꯣꯏꯅ ꯂꯧꯈꯤꯕ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯨꯡꯌꯥꯝ ꯆꯥꯎꯕꯅ ꯑꯔꯥꯏꯂꯩꯃꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ꯫ ꯃꯇꯝꯗꯨꯗ ꯑꯔꯥꯏꯂꯩꯃꯅ ꯐꯪꯈꯤꯕ ꯆꯩꯅꯥ ꯀꯌꯥ ꯑꯗꯨꯕꯨ ꯍꯟꯅ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯔꯤ ꯑꯣꯏꯅ ꯑꯃꯨꯛ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯔꯥꯏꯂꯩꯃ ꯃꯍꯥꯛꯇꯤ ꯃꯍꯥꯛꯅ ꯅꯤꯡꯖꯔꯤꯕ ꯑꯗꯨꯗꯒꯤ ꯈꯣꯡꯐꯝ ꯍꯣꯡꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯐꯔꯦ, ꯅꯪꯅ ꯑꯗꯨ ꯌꯧꯅ ꯑꯅꯝ ꯀꯜꯂꯕꯅꯤꯅ ꯅꯪꯒꯤ ꯊꯣꯛꯄ ꯇꯧꯔꯣ꯫ ꯍꯌꯦꯡ ꯅꯪꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕ ꯀꯥꯟꯗ ꯑꯩꯈꯣꯏꯕꯨꯗꯤ ꯀꯧꯔꯛꯀꯅꯨ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯑꯁꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯟꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯇꯥꯏꯕꯪ ꯃꯤꯒꯤ ꯇꯥꯠ ꯈꯪꯅ
ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯖꯤꯟꯕ ꯐꯔꯦ ꯅꯪꯒꯤ ꯊꯣꯛꯄ ꯅꯅꯤꯡ ꯇꯧꯍꯧꯔꯣ ꯃꯈꯣꯏ ꯇꯔꯦꯠꯇꯨ ꯌꯥꯝꯅ ꯆꯥꯎꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯑꯔꯥꯏ ꯂꯩꯃ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯍꯧꯏ ꯃꯥꯒꯤ ꯃꯁꯥ ꯃꯆꯦꯝꯁꯤꯡꯅ ꯃꯉꯣꯟꯗ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯦ ꯃꯥꯒꯤꯗꯤ ꯃꯥꯟꯖꯕ ꯐꯪꯕ ꯑꯁꯤꯇꯅꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯕꯅ ꯆꯨꯝꯂꯣꯏ ꯍꯧꯖꯤꯛꯃꯛ ꯃꯈꯣꯏ ꯂꯩꯀꯥꯏꯗ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯊꯥꯡꯒ ꯍꯩꯁꯅꯥꯝ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯃꯍꯥꯛ ꯂꯥꯛꯂꯤ ꯆꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯔꯦ ꯑꯔꯥꯏ ꯂꯩꯃ ꯃꯥꯒꯤ ꯁꯛꯇꯝꯗꯨ ꯂꯥꯏꯔꯧ ꯂꯦꯝꯕꯤꯒꯤ ꯃꯥꯏꯊꯣꯡꯗ ꯑꯣꯟꯊꯣꯛꯂꯦ ꯑꯗꯨꯒ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯆꯥꯗ ꯆꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯄꯥꯝꯃꯨꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯣꯝꯂꯦꯟ ꯃꯤꯡꯀꯞ ꯇꯥꯟꯗꯨꯅ ꯇꯨꯡꯈꯨꯟ ꯍꯨꯟꯗꯨꯅ ꯇꯨꯝꯂꯤꯕ ꯊꯦꯡꯂ ꯑꯍꯤꯡ ꯇꯥꯡꯂꯧꯁꯤꯗ ꯅꯨꯄꯤꯖꯥ ꯑꯣꯏꯕꯤ ꯑꯩꯅ ꯏꯊꯟꯇ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯏꯁꯥꯕꯤ ꯅꯪꯕꯨ ꯎꯅꯤꯡꯗꯨꯅ ꯂꯥꯛꯂꯤ ꯑꯩ ꯏꯊꯟꯇ ꯂꯩꯕ ꯀꯤꯖꯩ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯏꯍꯧꯗꯨꯅ ꯃꯥꯟꯖꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯏ ꯃꯥꯟꯖ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯍꯥꯛ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯏ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯗ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯆꯤꯡꯗꯨꯗ ꯃꯍꯥꯛ ꯀꯥꯈꯠꯂꯤ ꯑꯔꯥꯏ ꯂꯩꯃ ꯃꯥꯗꯤ ꯍꯔꯥꯎꯖꯔꯦ ꯈꯪꯒꯅꯤ ꯃꯥꯕꯨ ꯆꯦꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯦ ꯑꯩꯒꯤ ꯅꯥꯛꯇ ꯃꯥꯕꯨ ꯂꯦꯡꯗꯅ ꯊꯝꯂꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯇꯞꯅ ꯇꯥꯃꯥꯟꯖꯥ ꯑꯩꯅꯤ ꯂꯥꯏꯔꯧ ꯂꯦꯝꯕꯤꯅꯤ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯆꯥꯟꯅꯕꯤ ꯑꯩꯕꯨ ꯀꯥꯎꯔꯕ꯭ꯔꯥ ꯅꯪ ꯑꯃꯨꯛ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯇꯠꯇꯅ ꯀꯥꯏꯍꯧꯔꯤꯕ ꯃꯁꯤ ꯄꯨꯝꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃ ꯂꯩꯖꯩ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯨ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯁꯦ ꯅꯪꯒꯤ ꯂꯥꯏꯔꯧ ꯂꯦꯝꯕꯤꯅꯤ ꯂꯩꯇꯦ ꯑꯩ ꯃꯁꯛ ꯈꯪꯗꯦ ꯁꯦ ꯑꯃꯨꯛꯇ ꯅꯃꯥꯏꯗꯣ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯑꯣꯕ ꯑꯗꯨꯒ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯁꯛ ꯁꯣꯏꯗꯅ ꯈꯪꯒꯅꯤꯌꯦ ꯃꯥꯟꯖ ꯅꯨꯄꯤꯗꯨꯗ ꯃꯃꯤꯠꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ ꯃꯗꯨꯗ ꯃꯥꯒꯤ ꯃꯃꯤꯠꯇ ꯅꯨꯄꯤ ꯑꯗꯨ ꯁꯨꯝ ꯁꯨꯝ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ ꯑꯔꯥꯏ ꯂꯩꯃ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯤꯠꯌꯦꯡꯇꯅ ꯃꯥꯟꯖꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯂꯝꯃꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯩꯕꯨꯜ ꯂꯣꯝꯗ ꯃꯥꯟꯖꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯍꯧꯏ ꯃꯥꯟꯖ ꯃꯥꯁꯨ ꯋꯥꯈꯜ ꯑꯗꯨꯅ ꯇꯥꯏꯕꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯏꯟꯅꯔꯛꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯁꯈꯤ ꯇꯣꯝꯕꯤ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯃꯃꯥꯡꯊꯣꯡ ꯍꯥꯡꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯅꯍꯥꯟꯈꯩꯁꯨ ꯑꯗꯨꯃꯛ ꯍꯥꯡꯇꯣꯛꯂꯝꯕꯅꯤ ꯅꯍꯥꯟꯈꯩꯒꯨꯝꯅ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯂꯤꯕꯣꯏ ꯅꯤꯡꯕꯅꯤ ꯌꯨꯝꯒꯤ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯔ ꯃꯍꯥꯛ ꯇꯧꯏ ꯄꯨꯡꯖꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥꯅ ꯃꯌꯨꯝꯗ ꯀꯥꯔꯛꯄ ꯃꯇꯝꯗꯤ ꯌꯧꯔꯦ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯀꯥꯔꯛꯂꯝꯗꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦ ꯃꯆꯥ ꯍꯜꯂꯛꯄ ꯉꯥꯏꯍꯥꯛ ꯉꯥꯏ ꯑꯗꯨꯕꯨ ꯍꯜꯂꯛꯇꯦ ꯑꯃꯨꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯥꯕꯨ ꯇꯁꯦꯡꯅ ꯄꯥꯠꯇ ꯆꯠꯈ꯭ꯔꯤꯕ ꯖꯥꯠꯂꯥ ꯃꯥꯒꯤ ꯇꯨꯡꯒꯣꯜꯗꯨ ꯂꯩꯕ꯭ꯔꯥꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯕꯗ ꯇꯨꯡꯒꯣꯜ ꯑꯗꯨ ꯂꯩꯔꯝꯂꯦ ꯇꯨꯡꯒꯣꯜꯗꯤ ꯁꯤꯗ ꯂꯩꯅ ꯑꯗꯨꯒ ꯃꯥꯅ ꯀꯗꯥꯏꯗ ꯃꯄꯥꯁꯨ ꯌꯨꯝꯗ ꯂꯩꯕ ꯅꯠꯇꯦ ꯑꯩꯕꯨ ꯁꯈꯤ ꯇꯣꯝꯕꯤ ꯃꯥꯒꯤ ꯃꯁꯥꯗꯨ ꯁꯨꯝ ꯁꯨꯝ ꯄꯥꯈꯠꯄ ꯍꯦꯜꯂꯛꯂꯦ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯍꯥꯏꯐꯦꯠ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯆꯥ ꯍꯜꯂꯛꯄꯗꯤ ꯎꯗꯦ ꯃꯆꯦ ꯍꯣꯏꯔꯣꯝꯗ ꯑꯃꯨꯛ ꯆꯠꯂꯤ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯗꯤ ꯃꯥꯒꯤ ꯂꯥꯏꯁꯪꯗ ꯂꯩꯔꯤ ꯃꯤ ꯈꯔ ꯂꯥꯏ ꯌꯦꯡꯕꯒꯤ ꯂꯥꯛꯂꯝꯃꯤ ꯍꯟꯅꯈ꯭ꯔꯦ ꯂꯥꯏꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯣꯟꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯁꯈꯤ ꯇꯣꯝꯕꯤ ꯎꯡꯗꯨꯅ ꯆꯪꯂꯛꯇꯨꯅ ꯁꯪꯒꯣꯏ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯊꯥꯒꯣꯏꯅ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗ ꯁꯈꯤ ꯇꯣꯝꯕꯤꯕꯨ ꯎꯔꯗꯨꯅ ꯁꯈꯤ ꯇꯣꯝꯕꯤ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ ꯍꯛꯆꯥꯡꯒ ꯉꯝꯗ꯭ꯔꯕꯔꯣ ꯁꯈꯤ ꯇꯣꯝꯕꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯐꯝꯂꯤ ꯊꯥꯒꯣꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯁꯈꯤ ꯇꯣꯝꯕꯤꯅ ꯇꯞꯅ ꯏꯆꯦ ꯏꯆꯥ ꯃꯥꯟꯖꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯀꯥꯔꯛꯇꯦ ꯍꯩꯃ ꯃꯥꯕꯨ ꯄꯥꯠꯇ ꯆꯠꯈꯤꯕ꯭ꯔꯣ ꯃꯗꯨꯃꯗꯤ ꯈꯪꯗꯦ ꯃꯥꯒꯤ ꯇꯨꯡꯒꯣꯜꯁꯨ ꯏꯃꯨꯡꯗ ꯂꯩꯍꯧꯏ ꯍꯥꯏꯔꯤꯁꯤꯕꯨ ꯁꯈꯤ ꯇꯣꯝꯕꯤ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯕꯔꯣ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯅꯍꯥꯟꯈꯩꯗꯤ ꯃꯥꯅ ꯉꯥ ꯐꯥꯕ ꯆꯠꯈ꯭ꯔꯒ ꯃꯃꯥꯡ ꯊꯣꯡꯁꯦ ꯉꯥꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯕꯥꯛ ꯐꯥꯛꯇꯨꯅ ꯊꯝꯂꯝꯃꯤ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯋꯥꯏ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯁꯦ ꯃꯃꯥꯟꯅꯕ ꯍꯣꯏꯗꯒ ꯆꯠꯂꯝꯕꯅꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯂꯩꯔꯦ ꯅꯨꯃꯤꯠꯇꯨꯁꯨ ꯆꯞ ꯌꯨꯡꯈꯠꯂꯛꯂꯦ ꯑꯗꯨꯕꯨ ꯃꯥꯟꯖꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯁꯈꯤ ꯇꯣꯝꯕꯤꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯏꯆꯦ ꯑꯩꯒꯤ ꯏꯆꯥꯗꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯑꯩꯒꯤ ꯃꯤꯍꯨꯜꯁꯦ ꯌꯥꯝꯅ ꯆꯣꯡꯉꯤ ꯏꯆꯥꯗꯨ ꯁꯣꯏꯗꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯝꯂꯒꯅꯤ ꯃꯄꯥꯁꯨ ꯂꯩꯇꯦ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯨ ꯀꯔꯤꯅꯣ ꯊꯥꯒꯣꯏ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯑꯃꯨꯛ ꯈꯜꯂꯤ ꯏꯆꯥ ꯃꯥꯟꯖꯗꯨꯕꯨ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣꯅꯦ ꯂꯥꯡꯂꯦꯟꯅ ꯃꯃꯥꯗ ꯍꯥꯏ
Ima, nang lai khurumba yam haidai ne, lai khurumaga ta chawdo, kaida lege amta yengudana. Hai, pung yada yaba nate ne. Sakhi tombi na hai. Iche, ai pata kumdune jabu thiruki. Aigi pukning wakhalse, taseng na lai tadre. Sakhi tombi amukta ngaiko, ai amukta ne, lai mabu tairaga yengi. Amai bi thagoina, heloina mi chenba, lai chenba kaya, irai laina lai khurumduna phanghanba ngamba mai bini. Atopa maiba maibi singdagi, thoidok hendokpa mahai mangonda yawe. Thagoi magi lai sang mamangda phamthai, makhut anido chetna khudum ta sille, mami chejet uisille. Ibudo mabu chetna thamoi nungda thagona duna, macha manjagi maikai yengba haurammi. Thagoi masado khangnik nigakle, lai tongba haibaduni. Sakhi tombi machegi matawadu ubada thoine hena dum pakhatle. Thagoina marol maridu iphai phaiduna hairai. Is pari oiba mahakti matik mayai lairaba lai nurana moi them tawduna thangjing pangba maikai da puduna chatledo. Wanglen mikup thin thaba thoknabadi. Soidana pari oiba mahakki punsi ase awaphamda tagadawri. Asumna mathang laibau chele. Laibau asibu tarubada Sakhi tombi mahak mafam aduda panthaduna leiba ngamlaktre. Kari aigi jabu laina chele haiba. Ha, aigi jabu. Ima, matau karamna aigi ichagi thawai bu kangani. Amai bi thagoina mana tawba yaba karino khara yamna thuna tawi. Machabu chenduna puribado mafam adudagi hendokpa ngamdanaba haiduna lai kanna khurummi. Hai haya hai. Jingliba lai asina lai nura nangi lambi thatlabani. Lai asidagi nang hendokpa yade. Aina thatpa nate. Ayang leima ima mahakna thatpani. Khongpham amata hendokpa yade hei. Jinglak to the faudana chalamba arai leimado magi khongthang da palai. Thangba ngamlakte. Maduda haijai. I kari matau no sidi. Kari gino. Aigi khong asina thangba ngamjiba. Kanagumba amana phajinba gumna. Aibu. Maikai amada onthokduna amuk makhong thangi tawi. Maduda suma khong thangba ngamlamde. Mahak jingnaba phaurakle. Aina mabu chenduna puba asibu. Kanagumba kharana khanglaba chatlam. Aigi lambibu thatpa soidana oirigani. Hojikbu ai kari tawgani. Kari tawba yabage haina mahak wakhal khalli. Mahaki manakta manjade leiri. Mabu pungsum sumba natana aigi upai leirai. Manjagi manakta changsinduna hai. Pamuba aigi waira khungulbu atopana mutaibang mina khangkhrabu. Aigi ikhong thangba yadre. Nangbu munnanaba makoina soidana honaraglagani. Pamuba nang aigi iphamdagi samai lekhinu ko. Nura nangbu pamubi. Pakhang oiba aidi tingdrigum lawonde. Kharagum mipuk handedo. Pakhang aigi punsina chingjawgumna nangi namangda leplage khallido. Isabi yawana pautabada. Ningol oibi aigi thamoy ase nungol. Haubi yu ko lengda pamelgo. Yechagi urigi matawgumna. Hingjaragi nangi dama. Satpiru ni lairangumna. Asum tawna matam su khara khara mamsillagle. Lehaw sana chak loiraduna. Phajana yomsille. Mamsu mamsinkre tawrisi. Yumgi thabak tawringai thingdokhibasu khanghaudre. Imana ilaktre haiduna soidana ngairamani. Mayumgi thongdo chetna lonsilamduna makuta khaw aduma paiduna mahak mayumdagi thorakle. Makhongdo khara yangna thangduna hithangpham tamna lai. Matam asida hithangpham adomda mi kana amata leite. Mafam adu ichikchi. Khamduna leiriba hi adu khara inthanaba hone. Matangsida matunglomdagi kanagumbi amana mabu kaurakpagi khonjel ama sonthangnana tarai. Leihaw sana matungda fad onthokduna yengi. Adubu kanasu leibadi ude. Kananu ne aibu hojik kokhibaduba. Kanasu leibadi ude. Ayu wakhalnarani hojikiduba. Wakhalna oiramba tare haina amuk khantoi. Amuk sumagi mingbu sonthangnana kaurai. Masida leihaw sanana makhol thokna hai. He, kanano engonda ki haliba. Nang kanano. Nangna adumna tawraga aina ki bini haina khanbro. Kanano nang yamna thuna thoro. Ikang khanghaudana pat mapala duda akan manungsida masilai. Maduda leihaw sana mamito haifet ushin. Makut aduna khanduna lei. Tanja aduda sagudaba saktam ama leihaw sanagi masada phanjongsin khirami. Leihaw sana masadu haifet thektorai. Nungsi susitba lepkhre. Mamito launa pangthoraktuna makha pangna munna yengi. Chumdring mahak chatki.
ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯣꯝꯗ ꯃꯍꯥꯛ ꯆꯠꯂꯤ ꯀꯩꯕꯨꯜ ꯇꯝꯅ ꯃꯍꯥꯛ ꯆꯠꯂꯤ ꯃꯝꯁꯤꯟꯈ꯭ꯔꯦ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯥ ꯊꯋꯥꯟ ꯊꯣꯛꯂꯤ ꯑꯔꯥꯏ ꯂꯩꯃ ꯃꯍꯥꯛꯇꯤ ꯂꯥꯏꯔꯧꯂꯦꯝꯕꯤꯒꯤ ꯁꯛꯇꯝꯗ ꯃꯥꯟꯖꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯃꯥꯟꯖꯁꯨ ꯂꯥꯏꯅꯨꯔꯥ ꯃꯍꯥꯛꯀꯤ ꯇꯥꯏꯕꯪꯗ ꯇꯤꯟꯈꯤꯕꯅ ꯃꯁꯥꯗ ꯑꯀꯤꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯃꯍꯥꯛꯅ ꯍꯥꯏ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯨꯝꯅ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗꯅꯤ ꯑꯩꯅ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯁꯦ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯨ ꯑꯗꯣ ꯂꯥꯏꯔꯧꯂꯦꯝꯕꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯐꯖꯕ ꯁꯛꯇꯝꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯇꯥꯃꯥꯟꯖꯥ ꯑꯁꯦꯡꯀꯤ ꯑꯩꯁꯦ ꯐꯖꯕ꯭ꯔꯥꯅꯦ ꯊꯣꯛꯂꯤꯕ ꯊꯥꯖꯃꯥꯅ ꯅꯪꯒꯤ ꯁꯛꯇꯝ ꯎꯕꯗ ꯇꯁꯦꯡꯅ ꯏꯀꯥꯏꯒꯅꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯅꯪ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯂꯩꯗꯣꯏꯅꯤ ꯃꯄꯣꯛꯁꯤꯃꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯗꯣꯏꯅꯤ ꯑꯌꯥꯡꯂꯩꯃ ꯏꯃꯥꯅ ꯂꯩꯍꯥꯎ ꯁꯅꯥꯒꯤ ꯃꯁꯥꯗ ꯆꯪꯗꯨꯅ ꯀꯥꯏꯗꯣꯡꯂꯦ ꯏꯃꯥ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯃꯥꯟꯖꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯍꯥꯛ ꯆꯠꯂꯤ ꯁꯣꯝꯗꯁꯨ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯀꯨꯟꯖꯣ ꯑꯃꯗꯤ ꯁꯈꯤꯇꯣꯝꯕꯤ ꯃꯈꯣꯏꯁꯨ ꯀꯩꯕꯨꯜꯒꯤ ꯆꯤꯡ ꯇꯝꯅ ꯆꯠꯂꯤ ꯃꯆꯥ ꯃꯥꯟꯖꯕꯨ ꯊꯤꯕ ꯆꯠꯂꯤꯕꯅꯤ ꯊꯥꯒꯣꯏꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤ ꯄꯨꯡꯖꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯥꯏꯔꯧꯂꯦꯝꯕꯤ ꯃꯥꯒꯤ ꯃꯇꯝꯕꯥꯛꯇ ꯃꯥꯟꯖꯅ ꯃꯀꯣꯛ ꯊꯝꯗꯨꯅ ꯇꯨꯝꯂꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤ ꯂꯩꯍꯥꯎ ꯁꯅꯥ ꯑꯁꯨꯝ ꯂꯥꯛꯄꯗ ꯍꯧꯖꯤꯛꯇꯤ ꯑꯔꯥꯏ ꯂꯩꯃ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯤ ꯍꯥꯏꯐꯦꯠ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯉꯤ ꯃꯍꯥꯛ ꯐꯠ ꯆꯪꯁꯤꯜꯂꯤ ꯑꯔꯥꯏ ꯂꯩꯃ ꯃꯥꯒꯤ ꯃꯁꯥꯗ ꯁꯥꯃꯤꯟ ꯑꯃ ꯐꯥꯎꯗꯣꯔꯛꯂꯤ ꯃꯇꯨꯡꯗ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯇꯨꯡꯗ ꯃꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛ ꯎꯔꯦ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯤ ꯍꯩ ꯅꯪ ꯀꯅꯥꯅꯣ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯕꯨ ꯆꯦꯟꯗꯨꯅ ꯄꯨꯅꯅꯕ ꯍꯣꯠꯅꯔꯤꯕ ꯃꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ ꯃꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯋꯥꯍꯪ ꯍꯪꯐꯝ ꯊꯣꯛꯇꯦ ꯇꯥꯏꯕꯪ ꯃꯤ ꯑꯁꯤ ꯊꯝꯂꯝꯗꯨꯅ ꯆꯠꯈꯤꯕꯅ ꯅꯪꯒꯤ ꯑꯐꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯀꯔꯤꯒꯤ ꯑꯩꯗꯤ ꯃꯥꯕꯨ ꯊꯝꯂꯝꯗꯣꯔꯤꯕ ꯑꯣ ꯅꯪꯅꯤꯀꯣ ꯅꯪꯅꯅꯤꯀꯣ ꯃꯥꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕꯗꯣ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯈꯛ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯍꯜꯂꯣꯏ ꯃꯥꯟꯖꯁꯦ ꯑꯩꯒꯤꯅꯤ ꯃꯍꯥꯛ ꯑꯩꯒꯤ ꯈꯛꯇ ꯑꯣꯏꯒꯅꯤ ꯅꯪꯅ ꯂꯥꯏꯔꯧꯂꯦꯝꯕꯤ ꯁꯥꯗꯨꯅ ꯃꯍꯥꯛꯄꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯅꯪꯅ ꯄꯨꯕꯅꯤ ꯅꯪꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯗ꯭ꯔꯤꯉꯩꯗ ꯅꯪ ꯆꯠꯍꯧꯕꯅ ꯌꯥꯝꯅ ꯐꯒꯅꯤ ꯍꯩ ꯅꯁꯝ ꯑꯗꯨ ꯐꯣꯏꯌꯨꯔ ꯅꯪ ꯃꯁꯤ ꯃꯥꯟꯖ ꯍꯧꯒꯠꯂꯛꯂꯤ ꯂꯩꯍꯥꯎ ꯁꯅꯥꯗ ꯌꯦꯡꯗꯨꯅ ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯆꯠꯂꯣ ꯇꯥꯃꯥꯟꯖꯥ ꯑꯩꯅꯤ ꯅꯪꯅ ꯍꯥꯏꯗꯣ ꯀꯩꯅꯣ ꯑꯩ ꯅꯪ ꯃꯁꯛ ꯈꯪꯗꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯥ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯕꯨ ꯊꯨꯒꯥꯏꯔꯤꯕ ꯁꯣꯝꯗꯅ ꯁꯈꯤꯇꯣꯝꯕꯤꯅ ꯏꯆꯦ ꯃꯐꯝ ꯑꯗꯨꯕꯨ ꯌꯧꯗ꯭ꯔꯤꯕꯔꯥ ꯁꯣꯝꯗ ꯈꯔ ꯆꯠꯂꯒꯗꯤ ꯌꯧꯕ ꯌꯥꯔꯦ ꯂꯥꯎ ꯊꯨꯅ ꯀꯥꯈꯠꯂꯣ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯆꯤꯡꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯀꯥꯈꯠꯂꯤ ꯊꯥꯒꯣꯏꯅ ꯑꯃꯨꯛ ꯍꯥꯏ ꯀꯌꯥꯗ ꯂꯥꯞꯅ ꯆꯦꯟꯗꯨꯅ ꯄꯨꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯦ ꯑꯩꯈꯣꯏꯕꯨ ꯑꯌꯥꯡꯂꯩꯃ ꯏꯃꯥꯅ ꯀꯥꯏꯗꯣꯡꯕꯅꯤ ꯂꯩꯍꯥꯎ ꯁꯅꯥ ꯃꯥꯗꯤ ꯃꯥꯅ ꯇꯧꯖꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯍꯥꯏ ꯅꯪꯅ ꯆꯠꯂꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯅꯪꯕు ꯀꯣꯏꯇꯥꯟ ꯇꯥꯟꯕ ꯇꯥꯔꯦꯗꯅ ꯂꯩꯍꯥꯎ ꯁꯅꯥ ꯃꯈꯨꯠꯇꯨꯅ ꯀꯣꯏꯍꯥꯏ ꯍꯥꯏ ꯃꯗꯨꯗ ꯑꯔꯥꯏ ꯂꯩꯃꯅ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯛꯀꯅꯣ ꯃꯥꯒꯤ ꯃꯩꯁꯥꯗ ꯆꯩꯅꯥ ꯐꯥꯎꯕꯒꯨꯝꯅ ꯇꯧꯏ ꯇꯥꯃꯥꯟꯖꯥ ꯑꯁꯤ ꯅꯨꯄꯤꯁꯦ ꯑꯝꯇ ꯇꯥꯟꯊꯣꯛꯈꯣ ꯃꯥꯅ ꯑꯩꯕꯨ ꯐꯨꯔꯦ ꯑꯩ ꯌꯥꯝ ꯅꯥꯔꯦ ꯃꯥꯟꯖꯅ ꯂꯩꯍꯥꯎ ꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪ ꯆꯠꯈ꯭ꯔꯣ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯥꯜꯂꯦ ꯂꯩꯍꯥꯎ ꯁꯅꯥ ꯈꯣꯡꯐꯝ ꯈꯔ ꯍꯟꯇꯣꯛꯏ ꯃꯥꯟꯖ ꯑꯃꯨꯛ ꯆꯪꯁꯤꯜꯂꯤ ꯃꯥ ꯑꯃꯨꯛ ꯈꯔ ꯍꯟꯇꯣꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯥꯟꯖꯕꯨ ꯆꯤꯡꯊꯣꯛꯅꯕ ꯑꯃꯨꯛ ꯍꯣꯠꯅꯩ ꯂꯩꯍꯥꯎ ꯁꯅꯥ ꯃꯥꯒꯤ ꯃꯈꯨꯠꯇ ꯆꯩꯇꯦꯛ ꯑꯅꯤ ꯈꯨꯟꯗꯨꯅ ꯄꯥꯏꯈꯠꯂꯤ ꯆꯩꯇꯦꯛ ꯑꯃ ꯄꯦꯛ ꯂꯥꯎꯅ ꯃꯌꯥꯏꯗ ꯊꯨꯗꯦꯛꯏ ꯃꯗꯨꯒꯤ ꯆꯩꯅꯥꯅ ꯑꯔꯥꯏ ꯂꯩꯃꯅ ꯐꯪꯂꯝꯃꯤ ꯑꯌꯣ ꯀꯩꯅꯣ ꯁꯤꯕꯣ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ ꯃꯥꯟꯖꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯃꯥꯅ ꯑꯩꯕꯨ ꯐꯨꯔꯦ ꯐꯨꯁꯨ ꯐꯨꯗꯅ ꯃꯥꯒꯤꯁꯤꯗꯤ ꯆꯩꯇꯦꯛ ꯊꯨꯗꯦꯛꯑꯒ ꯆꯩꯇꯦꯛ ꯊꯨꯗꯦꯛꯄ ꯅꯠꯇꯦ ꯑꯩꯒꯤ ꯏꯁꯥꯁꯦ ꯊꯨꯗꯦꯛꯏꯅꯦ ꯂꯩꯍꯥꯎ ꯁꯅꯥꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯣ ꯀꯧꯆꯤꯟ ꯊꯤꯕ ꯂꯥꯏꯅꯨꯔꯥ ꯅꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯇꯥꯏꯕꯪꯂꯛꯇ ꯇꯤꯟꯗꯨꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯑꯗꯨꯉꯩ ꯄꯨꯔꯦꯝꯕ ꯍꯥꯛꯇꯛꯇ ꯅꯪꯅ ꯃꯄꯣꯛ ꯑꯃ ꯆꯨꯞꯅ ꯄꯨꯔꯦꯝꯕꯕꯨ ꯉꯥꯏꯈꯤꯕ ꯑꯗꯨꯒ ꯇꯥꯏꯕꯪꯂꯛꯇ ꯇꯤꯟꯈꯤꯕ ꯃꯗꯨ ꯄꯨꯝꯕ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯌꯥꯔꯔꯣꯏ ꯃꯐꯝ ꯑꯁꯦ ꯅꯪꯒꯤ ꯂꯩꯐꯝ ꯅꯠꯇꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪ ꯆꯠꯍꯧꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯏꯔꯦꯜ ꯏꯃꯥꯏ ꯑꯁꯤꯗ ꯁꯤꯟꯗꯨꯅ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯊꯝꯒꯅꯤ ꯑꯩ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯂꯥꯏ ꯃꯍꯥꯛꯀꯤ
Masanau atombi ayang lay mapanthoi bini nang chaibi chaitheng phangningbra arai lay madu mahakna uriba nupi aduda ayang lay ma imana kaidong le haiba mahak khangle chingulai mahak ki chaibi chairak phangdringai mafam adu thadoktuna chatkibana pharani haina mahak khanjare mahak namu taibang mibu pambado toklagi khanduna mafam adudagi mahak mathwai hingnanaba chenkhirami asumna tawrabada leihau sanagi hakchangda kaidong lamba ayang lay ma imado amuk thokirami leihau sana masado leimaida popta khirami matang asida thagoi mafam aduda yaurakle sakhi tombina machanupabu uri machanupagi manak tamna jensinduna machanupabu mathada chetna konsilli imagi bungo karino nangna tawramliba mataw asibo manja wakhal tarakle mahakna uriba sakta maduda mahak ingak ngakje amabi thagoina mathanta thaje ayang leima imana aibu chanbiri leimaida da aduna leiriba nupidu uraduna bema ibema nangbu mikap thokloni he leihau sanabu masanomduna hodokpi leihau sana mikap thorakle manjana changsinduna leihau nangdi mafamsida mataw karamna thagoina hai ichagi punsibu mana kanbiribani hairisibu machobi nang ase lairembi oknaduna ngarang numidangdagini chenduna pukribase aina nangbu phaduna tham icha asina lairembi bu tanbani ma leiramdrabadi ha aibo sakhi tombina asengbani ne ibungo kunjona matamse thengre aikoi yumda hankinaba tawrasi manjana bachao lehaudi kamdoba masase yamna wana su ureni sakhi tombina mana aigi ichagi thawai bu kanbibani itai mahak nupini asuk thenglabasida karamna mayumda thilugani aikhoida dum purasi kunjona manjada yengduna hangi ibungo nangbu yarabro bachao yare adudi lao chalasi makoi ahumna mang thai manjana leihau sanagi makhut samduna chali manjana tapna aikhoidani ko chalise leihau sanade hojuk phawba ingak ngakle aina leirisibu kadaidano mathaw karamna mafam asida aibu chapmane aisu khangde ai punga ngaini aibu chak yawba khawdu paiduna hithang phamda leptuna leiba kanagumba amana aibu kaurakhiba adugi matungda nungsi silakhiba adudagi ai adum wakhal takhidre aisu khangde leha kaino haibadu ai kem khangde tasengna makhoi animak ingak ngakpana loire makhoi di karisu khangbanate pumnamakse arai lema imana manjabu pambadagi lairau lembi saduna kauthoklubadagi thokiba ngaktani adubu mahak hojik chenkre amuk hanna halaklaroi hojikti mayum yaure sakhi tombina leihau sanabu mayumda pusinbi ibema nang karimata hangoiganuko nayumakni khalu manjana amuk hairei nang aigi warise wakhal gamta tadre wakhal tarakpada aikhoi ani imana chenbiraga leirami masida sakhi tombina hojikpu kamaina nupise mayumda thindoklugani ima thindrasu yanida nakhoi ani bo hana sakhangnabro kaba kaba khangnai haibaduni leihau sanada onsinduna sakhi tombina amu hangi ibema nangbu nasana yaningdabrane ima yareda masida sakhi tombina nofet tawduna adu oiredi waloire kaino hayeng ayuk nganta ahal laman tharaga loire imane cha khara thongatpigi nakhoi ani wari saramuko sakhi tombi imung changkre hojikti mahal mamau ama phangle haiduna haraubana loire manjana hai nangna libo warido aduda wanglenga yainuga su thungnakhide henjuna haga lairo lembiga su thungnakhide ado aikoi ani di ngasi thungnarene ko manja magi thamoida leihau sanabu hene hene nungsiba phaurakpagum tawrami leihau sana pamu magi makada leiba phanglabada hoi mai kari so haidre ningjamalgi kanare khanjamangi nokjare mahakna tapna isabi ningolgi tanawrabi khutsana lengba kundo paring pamu nangi ngaksamda hukjaba phanglani ko nangbu aina lowala adoini nangna lakpado khaurangna ai ngairamge ko khanghaudaba thodok amadagi makhoi ani nungsi waithungna khirami aduga amaromda manjagi khomlen manglan chada laireu lembi mahaksu
ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯊꯥ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯝꯇꯥ ꯊꯥ ꯌꯧꯔꯛꯂꯦ꯫ ꯂꯝꯇꯥꯒꯤ ꯑꯍꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯃꯥꯟꯖ ꯑꯃꯗꯤ ꯂꯩꯍꯥꯎ ꯁꯅꯥꯅ ꯈꯔꯥꯏ ꯊꯣꯡꯒꯥꯜꯒꯤ ꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗ ꯍꯩ ꯂꯩ ꯀꯠꯇꯨꯅ ꯃꯩꯔꯥ ꯆꯨꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯝꯃꯤ꯫